ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯚꯨꯠ ꯐꯖꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ, ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯔꯟ ꯇꯧꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯌꯣꯟꯊꯣꯛꯆꯒꯦ꯫ ꯍꯥꯏꯔꯤꯕ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤ ꯍꯧꯖꯤꯛ 8K+ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯩꯔꯕ ꯆꯦꯅꯦꯜ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯃꯣꯅꯤꯇꯥꯏꯖ ꯇꯧꯗꯨꯅ ꯑꯔꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯆꯦꯅꯦꯜ ꯑꯃꯅꯤ꯫ ꯆꯦꯅꯦꯜꯁꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯌꯥꯎꯔꯕꯗꯤ ꯄꯤꯖꯔꯤꯕ ꯅꯝꯕꯔ 9774150570 ꯅꯝꯕꯔ ꯑꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯗꯨꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯚꯨꯠ ꯐꯖꯕꯤ꯫ ꯃꯇꯝꯗꯨ ꯀꯣꯂꯦꯖꯀꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯔꯣꯃꯤꯌꯣꯅ "ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯁꯤꯅꯗꯤ ꯌꯥꯔꯔꯣꯏ, ꯀꯔꯤꯅꯣ ꯈꯔ ꯈꯟꯅꯕꯗꯤ ꯐꯕꯖꯥꯠꯅꯤ"꯫ ꯌꯥꯏꯐꯕꯅ ꯈꯨꯝꯃꯤ, "ꯀꯔꯤꯕꯨ ꯈꯟꯅꯗꯧꯔꯤꯒꯦ? ꯑꯉꯥꯡ ꯑꯩꯈꯣꯏꯅꯕꯣ"꯫ ꯈꯦꯂꯦꯟ ꯅꯣꯛꯂꯒ "ꯃꯁꯥꯗꯤ ꯌꯦꯡꯉꯨꯅꯦ, ꯀꯩ ꯇꯔꯥꯅ ꯁꯦꯠꯇꯅ ꯆꯥꯕꯗ ꯊꯥ ꯑꯃ ꯆꯥꯕꯗꯁꯨ ꯂꯣꯏꯔꯔꯣꯏ, ꯑꯗꯨꯒ ꯑꯉꯥꯡꯅꯤ ꯒꯥꯏꯅꯤ꯫ ꯅꯠꯇꯦꯅꯦ ꯅꯪꯕꯨ, ꯅꯈꯣꯏꯒꯤ ꯅꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯕꯨꯡꯊꯣꯏꯅ ꯆꯥꯔꯤꯕ ꯆꯥꯛ ꯆꯥꯃꯁ 3ꯗꯨꯃꯨꯛ ꯆꯥꯔꯤꯕ꯭ꯔꯥꯅꯦ ꯅꯪꯕꯣ? ꯀꯗꯥꯏꯗꯩꯅꯣꯗ, ꯆꯥꯛ ꯆꯥꯃꯁ 3ꯗꯨꯗꯤ ꯑꯩꯒꯤ ꯈꯨꯠꯆꯞꯄꯤꯐꯥꯎ ꯐꯥꯗꯦ"꯫ "ꯇꯣ ꯑꯗꯨꯅꯦꯕ"꯫ "ꯑꯁ ꯈꯦꯂꯦꯟ, ꯑꯍꯥꯎ ꯌꯥꯏꯐꯕ, ꯀꯩꯅꯣ ꯅꯕꯥꯅꯤꯅ ꯉꯥꯡꯅꯔꯤ ꯋꯥꯔꯤꯗꯨꯅ ꯀꯔꯤ ꯋꯥꯔꯤꯅꯣ? ꯑꯩꯅ ꯍꯧꯗꯣꯛꯀꯦ ꯈꯜꯂꯤꯁꯤꯒ ꯅꯠꯇꯦ, ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯔꯒ ꯅꯄꯨꯟꯁꯤꯗ ꯂꯩꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ? ꯑꯗꯨ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯨ ꯑꯗꯨꯝ ꯍꯥꯏꯌꯨꯗꯅ"꯫ "ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎꯁꯤ, ꯑꯩꯈꯣꯏꯅꯦ ꯁꯦꯟ ꯇꯥꯟꯗꯕ ꯌꯥꯗꯕꯅꯤ"꯫ "ꯔꯣꯃꯤꯌꯣ, ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯥꯟꯒꯗꯕ ꯁꯦꯟꯅꯣ? ꯅꯪꯒꯤꯁꯤ ꯑꯉꯥꯡ ꯐꯥꯔꯒ ꯔꯦꯟꯁꯝ ꯇꯥꯟꯕꯤꯒ ꯇꯧꯁꯦ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯤꯗ"꯫ "ꯑꯁ, ꯑꯩ ꯋꯥꯔꯤꯁꯦ ꯐꯥꯒꯤ ꯁꯨꯝ ꯇꯥꯗꯧ ꯑꯣꯏꯔꯗꯤ ꯑꯩ ꯇꯣꯛꯑꯒꯦ"꯫ ꯑꯁꯨꯝꯅ ꯔꯣꯃꯤꯌꯣꯅ ꯐꯦꯠ ꯂꯥꯎꯈꯤꯕꯗꯨꯗ ꯌꯥꯏꯐꯕꯅ "ꯑꯁ ꯈꯦꯂꯦꯟ, ꯅꯪꯁꯤꯅ ꯃꯔꯣꯜ ꯑꯃ ꯈꯠꯂꯤꯍꯦ"꯫ "ꯌꯥꯏꯐꯕ, ꯑꯩꯅ ꯈꯠꯄꯩ ꯋꯥ ꯅꯠꯇꯦ, ꯍꯥꯏꯗꯧꯗꯨ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ, ꯃꯥ ꯊꯣꯛꯄ ꯉꯥꯡꯉ ꯂꯩꯔꯤꯁꯤ ꯑꯣꯏꯗꯅ"꯫ ꯔꯣꯃꯤꯌꯣ ꯁꯠ ꯑꯣꯟꯁꯜꯂꯛꯂꯒ "ꯑꯩꯅ ꯍꯥꯏꯒꯗꯧꯕ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯀꯥꯟꯅꯅꯕꯅꯤ꯫ ꯑꯩꯈꯣꯏ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯕꯅꯤ ꯀꯥꯟꯅꯔꯣꯏ꯫ ꯃꯤꯒꯤꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ, ꯄꯥꯡꯒꯜꯁꯤꯅꯗꯤ ꯅꯍꯥ ꯑꯣꯏꯖꯕꯩ ꯋꯥꯅꯤ, ꯑꯀꯟꯕ ꯊꯕꯛꯇꯤ ꯁꯨꯔꯛꯇ꯭ꯔꯕꯅꯤꯅ ꯃꯤꯅꯁꯨ ꯌꯥꯎꯍꯟꯅꯤꯡꯗꯦ, ꯊꯕꯛꯁꯨ ꯍꯩꯇꯕꯅꯤꯅ꯫ ꯃꯤꯁꯨꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯕꯛ ꯁꯨꯔꯛꯄ, ꯈꯤꯇꯪ ꯇꯥꯛꯄꯗ ꯁꯠ ꯍꯩꯕꯗꯣ ꯄꯥꯝꯃꯦꯕ ꯃꯤꯁꯨ꯫ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯣꯂꯦꯖꯁꯤꯅ ꯑꯇꯣꯞꯄ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯑꯃꯗ ꯌꯥꯎꯁꯟꯒꯦ ꯍꯥꯏꯔꯕꯁꯨ ꯃꯤ ꯀꯅꯥꯝꯇ ꯅꯤꯡꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯧꯖꯤꯛ ꯃꯍꯩ ꯇꯝꯃꯤ, ꯑꯗꯨꯅ ꯃꯍꯩ ꯇꯝꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯃ ꯑꯩ ꯁꯨꯝ ꯈꯜꯂꯤꯕ"꯫ "ꯍꯣꯏꯅꯦ, ꯑꯗꯨ ꯅꯪ ꯈꯜꯂꯤꯗꯣ ꯀꯣꯛ ꯍꯥꯏꯔꯛꯑꯣꯕ"꯫ "ꯑꯇꯩ ꯅꯠꯇꯦꯗ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅꯕ, ꯑꯗꯒꯤ ꯊꯕꯛꯁꯦ ꯇꯧꯕ ꯃꯇꯝꯗ ꯖꯔ ꯃꯥꯏ ꯄꯥꯛꯄ ꯌꯥꯕ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯉꯁꯤꯔꯅ ꯈꯜꯂꯤꯕ"꯫ "ꯐꯖꯩꯍꯦ, ꯀꯗꯣꯝꯗꯒꯤ ꯂꯥꯝꯁꯤꯜꯂꯛꯂꯤꯕ ꯋꯥꯈꯜꯅꯣ ꯑꯗꯨꯅ? ꯅꯠꯇꯦ, ꯍꯟꯗꯛ ꯃꯔꯛ ꯅꯪꯅ ꯌꯨꯇ꯭ꯌꯨꯕꯇ ꯀꯔꯤꯅꯣ ꯌꯥꯝ ꯌꯦꯡꯉꯤꯗꯨꯗꯤ, ꯌꯨꯇ꯭ꯌꯨꯕ ꯇꯧꯕꯒꯤ ꯋꯥꯈꯜ ꯂꯣꯏꯔꯦ"꯫ "ꯃꯥꯅꯤꯅꯦ, ꯌꯨꯇ꯭ꯌꯨꯕ ꯇꯧꯔꯒ ꯈꯔ ꯁꯦꯟ ꯇꯥꯟꯁꯤꯔ ꯈꯜꯂꯤꯕ"꯫ "ꯃꯤꯅꯅꯦ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯁꯦꯟ ꯇꯥꯟꯕ ꯌꯥꯏ ꯍꯥꯏꯗꯅꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯊꯕꯛ ꯍꯥꯏꯕꯁꯤ ꯇꯧꯊꯣꯔꯛꯄꯗ ꯑꯔꯥꯏꯕ ꯑꯝꯇ ꯂꯩꯇꯕꯅꯤ꯫ ꯅꯤꯁꯥ ꯆꯥꯕ, ꯐꯣꯔ ꯆꯥꯕ, ꯒꯨꯂꯤ ꯆꯥꯕ, ꯑꯗꯒꯤ ꯑꯇꯩ ꯁꯨꯒꯨꯝꯕ ꯔꯣꯝꯗꯗꯤꯀꯣ ꯌꯥꯝ ꯂꯥꯏꯕꯅꯤ, ꯑꯗꯨꯒꯅꯦ ꯍꯤꯡꯅꯅꯕꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯃꯔꯝꯗꯗꯤꯅꯦ ꯌꯥꯝ ꯂꯨꯕꯅꯤꯀꯣ, ꯂꯥꯏꯅ ꯈꯟꯒꯅꯨ ꯇꯥꯂꯥꯏꯕ"꯫ "ꯑꯗꯨꯕꯨ ꯊꯕꯛꯇꯨ ꯈꯣꯡꯗꯅꯗꯤ ꯈꯪꯉꯣꯏꯗꯅ, ꯃꯣꯏꯕꯨꯡꯅꯤ ꯕꯥꯁꯤꯅꯤ ꯍꯥꯏꯕꯗꯨ ꯈꯣꯡꯗꯅꯗꯤ ꯈꯪꯉꯣꯏ ꯍꯥꯏꯕ"꯫ "ꯌꯥꯏꯐꯕ, ꯔꯣꯃꯤꯌꯣꯅ ꯍꯧꯗꯣꯔꯤꯕ ꯋꯥꯐꯝꯁꯤ ꯑꯩꯁꯨ ꯈꯜꯂꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯥꯟꯅꯔꯒ ꯑꯃꯨꯛꯇꯪꯗꯤ ꯇ꯭ꯔꯥꯏ ꯇꯧꯕ ꯐꯕꯖꯥꯠꯅꯤ"꯫ "ꯐꯔꯦꯅꯦ, ꯇ꯭ꯔꯥꯏꯗꯨ ꯇꯧꯔꯁꯤꯅꯦ꯫ ꯑꯗꯣ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯅꯣꯏꯕꯨ ꯀꯔꯝꯕ ꯂꯥꯏꯟꯗ ꯆꯠꯀꯦ ꯈꯜꯂꯤꯒꯦꯕ? ꯃꯌꯥꯝ ꯈ꯭ꯋꯥꯏꯗꯧꯅ ꯅꯣꯏꯁꯨ ꯍꯧꯅꯔꯒ ꯐꯨꯅꯕꯤꯒ ꯁꯥꯟꯅꯔꯒ ꯁꯣꯔꯠ ꯐꯤꯂꯝ ꯃꯆꯥ ꯅꯝꯒꯦ ꯍꯥꯏꯔꯤꯕ꯭ꯔꯕ? ꯍꯦꯔꯥ, ꯑꯗꯨꯗꯤ ꯇꯜꯂꯤꯗ ꯅꯪꯁꯨ"꯫ "ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯣꯏꯒꯤꯁꯤꯕꯨ ꯃꯐꯩꯒ ꯆꯤꯛꯄꯤ, ꯃꯀꯣꯛꯀ ꯆꯥꯕꯤꯗꯨ ꯇꯧꯗꯣꯏꯔꯣ? ꯑꯁ ꯃꯨꯛꯕꯪꯁꯨ ꯇꯜꯂꯤ"꯫ "ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯣꯗꯅ"꯫
ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯌꯣ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏꯕꯗꯤ ꯈꯦꯂꯦꯟ ꯑꯃꯗꯤ ꯌꯥꯏꯐꯕꯗ ꯍꯥꯏꯐꯦꯠ ꯆꯦꯡꯂꯒ ꯑꯩꯅ ꯍꯥꯏꯗꯨ ꯋꯥꯁꯤꯡ ꯑꯣꯏꯕꯅꯤꯅ ꯌꯥꯔꯛꯇꯧꯔ ꯌꯥꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯝꯕꯤꯒꯤ ꯃꯄꯥꯟꯗ ꯃꯍꯥꯛ ꯎꯔꯨꯝ ꯑꯃ ꯌꯦꯡꯗꯨꯅ ꯐꯝꯊꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯦꯂꯦꯟꯅ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯅꯪꯅꯕꯨ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯔꯣꯏꯁꯤꯗ ꯂꯩꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯏꯐꯕꯅ ꯀꯔꯤꯅꯣꯗꯤ ꯍꯥꯏꯗꯤ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕꯗꯨ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯗ ꯔꯣꯃꯤꯌꯣꯅ ꯑꯩꯅ ꯈꯜꯂꯤꯁꯤ ꯒꯣꯁ ꯍꯟꯇꯔ ꯇꯧꯁꯤꯔ ꯈꯜꯂꯤꯕ ꯌꯥꯏ ꯌꯥꯏ ꯑꯗꯣ ꯈꯦꯂꯦꯟꯒ ꯅꯕꯥꯅꯤ ꯇꯧꯔꯣ ꯑꯩ ꯌꯨꯝ ꯊꯥꯞꯄꯤ ꯈꯔ ꯍꯥꯜꯂꯝꯃꯒꯦ ꯑꯁ ꯌꯥꯏꯐꯕ ꯀꯔꯟ ꯇꯥꯔꯛꯀꯅꯨ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦ ꯕꯨꯠ ꯊꯤꯖꯤꯟꯕꯒꯤ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯅꯤ ꯍꯩꯃꯥ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯕꯨꯠꯅꯣ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯕꯨꯠꯅꯣꯕ ꯑꯁꯦꯡꯕ ꯕꯨꯠꯇꯨ ꯂꯩꯔꯝꯃꯦꯅ ꯈꯜꯂꯣꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯃꯥꯏꯕ꯭ꯔꯣ ꯅꯪꯒ ꯅꯄꯣꯛꯑꯣꯅꯦ ꯈꯧꯔꯤꯗꯒ ꯇꯣꯡꯉꯣꯕ ꯅꯪꯕꯨ ꯃꯥꯏꯕ꯭ꯔꯥꯕ ꯍꯣꯏ ꯕꯨꯗꯨꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤꯗꯤꯅꯦ ꯈꯦꯂꯦꯟꯒ ꯏꯕꯥꯅꯤꯗꯪ ꯅꯝꯒꯗꯣꯏꯅꯤ ꯅꯪꯅ ꯕꯨꯠ ꯁꯥꯔ ꯁꯩ ꯀꯩꯅꯣ ꯑꯗꯨ ꯀꯃꯥꯏꯅ ꯑꯁꯦꯡꯕ ꯕꯨꯠꯅꯦ ꯍꯥꯏꯗꯣꯏꯕ ꯏꯍꯦ ꯑꯁꯦꯡꯕ ꯕꯨꯠꯅꯦ ꯑꯗꯨꯗꯤ ꯃꯣꯏꯅ ꯂꯥꯛꯑꯒ ꯀꯩꯁꯨ ꯊꯤꯗꯧ ꯅꯠꯇꯦ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯃꯣꯏꯒꯤ ꯃꯌꯥꯡꯁꯤꯡꯒꯤ ꯀꯟꯇꯦꯟꯗꯁꯨ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕꯉꯩꯅ ꯕꯨꯠ ꯁꯥꯍꯜꯂꯒ ꯎꯗꯒ ꯐꯝꯃꯒ ꯂꯩꯍꯜꯂꯒ ꯃꯣꯏꯅꯒ ꯑꯁꯦꯡꯕ ꯕꯨꯠꯅꯤꯒ ꯍꯥꯏꯖꯤꯟꯕꯤꯗꯣ CCTV ꯀꯦꯃꯦꯔꯥꯗꯒ ꯎꯕ ꯃꯥꯜꯍꯟꯕꯤꯗꯨꯔꯕ ꯅꯪ ꯇꯧꯗꯣꯏꯁꯦ ꯃꯥꯅꯦ ꯃꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯡꯕ ꯁꯦꯡꯗꯕ ꯃꯌꯥꯝꯗ ꯅꯝꯊꯥꯛ ꯇꯧꯕ ꯇꯧꯗꯕ ꯚ꯭ꯌꯨ ꯀꯥꯔꯒ ꯂꯣꯏꯔꯦ ꯁꯦꯟ ꯐꯪꯉ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯣ ꯔꯣꯃꯤꯌꯣꯅ ꯍꯧꯗꯣꯔꯤꯕ ꯋꯥꯐꯝꯁꯤ ꯑꯃꯔꯣꯝꯗꯗꯤ ꯌꯥꯕꯖꯥꯠꯅꯤ ꯕꯨꯠ ꯐꯤꯂꯝ ꯅꯝꯕꯒꯨꯝꯕꯅꯦꯕ ꯑꯗꯨꯗꯤ ꯔꯣꯃꯤꯌꯣ ꯀꯩꯗꯧꯉꯩꯗꯒꯤ ꯍꯧꯖꯦ ꯈꯜꯂꯤꯕ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯍꯧꯔꯁꯦ ꯀꯩꯅꯣꯗ ꯅꯪꯗꯤ ꯊꯨꯃꯟꯗ꯭ꯔꯣ ꯑꯁ ꯅꯪꯗ ꯂꯣꯏ ꯍꯥꯡ ꯂꯣꯏꯔꯕꯅꯤꯁꯦ ꯀꯩꯅꯣꯅꯦ ꯃꯁꯤꯗꯤ ꯈꯨꯃꯥꯡ ꯌꯥꯝ ꯆꯥꯎꯁꯜꯂꯝꯃꯤꯅ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯅꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯔꯥꯍꯨꯜꯗꯣ ꯃꯉꯣꯟꯗꯒꯤ ꯀꯦꯃꯦꯔꯥ ꯋꯥꯏꯔꯨꯔꯕꯅꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯒꯤꯅꯝꯁꯦꯅ ꯑꯁ ꯅꯪꯗꯤ ꯍꯥꯏꯔꯒ ꯄ꯭ꯂꯥꯟ ꯂꯣꯏ ꯇꯧꯔ ꯂꯣꯏꯔꯕ ꯆꯠꯂꯤꯅꯤ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯂꯥꯏꯕꯛ ꯑꯃ ꯌꯦꯡꯊꯣꯛꯑꯁꯤ ꯌꯥꯏꯐꯕ ꯑꯩꯗꯤ ꯃꯁꯤꯕꯣ ꯃꯤꯍꯨꯟ ꯊꯥꯎꯟ ꯏꯁꯨ ꯁꯨꯗꯦꯕꯣ ꯇꯁꯦꯡꯅ ꯑꯁꯦꯡꯕꯗꯨ ꯊꯣꯛꯂꯛꯇꯅ ꯑꯗꯣ ꯏꯁꯄꯣꯔꯠ ꯃꯐꯝꯗꯤ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯒꯤ ꯉꯍꯥꯟꯋꯥꯏꯗ ꯁ꯭ꯀꯨꯜ ꯇꯝꯅꯔꯝꯕ ꯍꯦꯂꯣꯏ ꯊꯣꯛꯑꯦꯅ ꯇꯝꯅꯕꯗꯒꯤ ꯆꯪꯅꯈꯤꯗ꯭ꯔꯕ ꯁ꯭ꯀꯨꯜ ꯑꯃꯔꯣꯝ ꯂꯩꯕꯗꯨ ꯈꯪꯉꯤꯗꯅ ꯃꯅꯤꯡ ꯂꯧꯕꯨꯛꯀꯤꯗꯣ ꯍꯣꯏ ꯃꯤ ꯑꯗꯨꯗ ꯆꯠꯂꯒ ꯅꯝꯃꯨꯔꯗꯧꯅꯤ ꯃꯗꯨꯗꯤ ꯑꯁꯦꯡꯕꯩ ꯊꯣꯛꯄꯅꯤꯍꯦ ꯑꯩꯕꯨ ꯊꯦꯡꯅꯈ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯗꯤ ꯀꯃꯥꯏꯅ ꯊꯦꯡꯅꯩꯕ ꯍꯦꯔꯥ ꯉꯍꯥꯟꯋꯥꯏꯗ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯄꯗꯅꯦ ꯑꯩꯁꯤ ꯏꯇꯣꯝꯇ ꯍꯜꯂꯛꯈꯤ ꯅꯣꯏꯒ ꯑꯝꯇ ꯄꯨꯟꯗ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯄꯨꯜꯂꯒꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀ꯭ꯂꯣꯁ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯏꯇꯣꯝꯇ ꯑꯩꯅ ꯍꯜꯂꯛꯄꯗꯨꯗ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯁꯣꯠ ꯏꯟꯅꯔꯛꯄꯅꯤ ꯃꯗꯩꯗꯤ ꯑꯩꯁꯤ ꯌꯨꯝ ꯌꯧꯅꯕ ꯈꯨꯗꯞ ꯊꯥꯗꯨꯅ ꯆꯦꯟꯕꯗ ꯇꯨꯡꯗ ꯂꯥꯛꯏꯕ ꯃꯤꯁꯤꯡꯗꯨꯅ ꯑꯩꯁꯤ ꯎꯔ ꯅꯣꯛꯄꯩ ꯋꯥꯅꯤꯗ ꯑꯩꯈꯣꯏꯁꯦ ꯕꯨꯠ ꯅꯠꯇꯦꯅꯦꯅ ꯃꯤ ꯎꯔꯝꯕꯩ ꯋꯥꯅꯤ ꯃꯤ ꯑꯁ ꯅꯪ ꯋꯥꯔꯤꯁꯤꯗꯤ ꯏꯕꯣ ꯁꯦꯟꯗꯜ ꯂꯥꯛꯀꯅꯤꯁꯦ ꯐꯥꯒꯤ ꯇꯥꯔꯅꯨ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯣ ꯁꯣꯏꯅꯔꯒꯨꯝꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯗꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯌꯥꯏꯐꯕ ꯈꯦꯂꯦꯟ ꯑꯃꯗꯤ ꯔꯣꯃꯤꯌꯣ ꯃꯈꯣꯏꯁꯤꯡꯁꯨ ꯉꯥꯜꯂꯕ ꯇꯣꯔꯆꯂꯥꯏꯠ ꯑꯃꯃꯝ ꯄꯥꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯀꯦꯃꯦꯔꯥ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯌꯥꯏꯐꯕꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯕꯨꯠ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯕꯨꯠ ꯁꯥꯔꯒ ꯑꯃꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯥꯟꯅꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯈꯦꯂꯦꯟꯅ ꯈꯪꯗꯦ ꯑꯩꯁꯨ ꯔꯣꯃꯤꯌꯣꯗ ꯍꯪꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯌꯣꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯇꯝꯅꯕ ꯃꯐꯝ ꯑꯁꯤ ꯆꯠꯂꯒ ꯌꯦꯡꯁꯤꯟꯖꯔꯦ ꯍꯥꯏꯔꯒ ꯑꯣꯏꯅ ꯊꯥꯒꯠꯈ꯭ꯔꯁꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯕꯨꯠ ꯁꯥꯔꯒ ꯊꯥꯒꯠꯀꯗꯕꯅꯤ ꯏꯗꯤꯇꯤꯡ ꯇꯧꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯆꯠꯂꯤꯕ ꯄꯣꯠꯀꯥꯗꯨ ꯃꯃꯤ ꯁꯥꯃꯤ ꯇꯧꯍꯜꯂꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯐꯕꯅ ꯐꯖꯩꯍꯦ ꯃꯃꯤ ꯁꯥꯃꯤ ꯇꯧꯍꯟꯕ ꯀꯥꯏꯅ ꯃꯥꯗꯤ ꯌꯥꯝ ꯈꯪꯅ ꯂꯩꯔꯝꯃꯤꯖꯥꯠꯅꯤꯅꯦ ꯑꯁꯨꯝꯅ ꯉꯥꯡꯅ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯍꯥꯏꯅꯕ ꯈꯨꯜꯒꯤ ꯁ꯭ꯀꯨꯜ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯁ꯭ꯀꯨꯜ ꯑꯁꯦ ꯃꯤ ꯀꯅꯥꯁꯨ ꯇꯝꯅꯈꯤꯗ꯭ꯔꯕꯅꯤ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯃ ꯇꯧꯈꯤꯕꯗꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯖꯤꯡꯒ ꯃꯊꯛ ꯑꯗꯨꯁꯨ ꯍꯨꯝꯗꯣꯛꯈꯤꯕꯗꯒꯤ ꯍꯣꯔꯣꯡ ꯍꯔꯥꯡ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯦ ꯃꯤꯅ ꯍꯦꯂꯣꯏ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯥꯏꯅꯩ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯇꯥꯕ ꯃꯤꯁꯤꯡꯅꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁ꯭ꯀꯨꯜꯗ ꯂꯩꯔꯤꯕ ꯑꯁꯣꯝꯗꯒꯤ ꯃꯤꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯍꯦꯛ ꯅꯨꯡꯊꯤꯜ ꯃꯪꯕꯗ ꯇꯥꯏ ꯑꯃꯗꯤ ꯇꯦꯡꯊꯥꯅ ꯑꯣꯏꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯃꯔꯛꯇ ꯇꯥꯏ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯛꯄ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯁꯦ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯀꯦꯃꯦꯔꯥ ꯅꯝꯕ ꯍꯧꯔꯕꯅꯤ
matam aduta Romeo na ayai phaba intro amta tawse ai khilan nanglo nungna khara ngang ni amta tawse adumna amana amar thangnar padu Romeo na yare se camera sa bai bai tawse asumna hairaga camera do yai phabana paihalaga Romeo na intro tawri makoina chaliba mafam asi makoigi leikaida leiba mayamna tamlei hainaba atuga hinga hingdasu mi kapagi khonjal tai haiduna kanasu chatpang amadaba mafam amadani hadiba mafam masi hauji aikoina chatsinduna kari leibagi tasenga tamnabran tragan makol singa du tabra haibatu yengthonabagi damakta laklibani haiduna saktai atuga hauji wangang liba Romeo na ma ki maming amadi cameraman oiriba amadi light chenariba khelen loina ba masak takli maming su takli masigi matung makoy mamanaba ahum do tapna asum sangsilakpana school ladu yausilakli school ladu gi akoi basing amati school ladu gi manung leiriba teklaba phalsing amati tekriba phalsing ado ikoina asum jingli asumna asum jinglakpa matamda makhoi karisu udi matawa asumna ahingi punga mataraba matam phawbada makoina video namduna leiraba matungda makoi yumlomda pungama makhai mu helakpa adwaida halakhi lambi ta chana makoi wari watai sanari ngasi gidi afam masida namle mathangi na kai namgado ibro haiduna hangi matamadu ta Romeo na ma silake haiduna wari ado nuai ba saduna chakri matau asumna tawduna Romeo yaifaba amati khelen makoi mamanaba ahum sina mafam kudi makta chatuna asum namlakpadagi makoi gi chinen se mayamna pamnaba amati masak khangba khwaidagi hena wa view wangba chinen dama oirakhi matam aduta mayamna su mafam kaya amasu taglaki phagi dagi Romeo amati yaifaba khalen makoi mamanaba ahum se mine sangbaki na mafam kya da changduna video namlakhi aki tujungningai oiraba kya su thenaba hawrakhi adubu thoido hendongadi khanjinlti toina sum thengraklabanina numito makoi mamanaba ahum makoigi subscriber amana phone tawduna hairakpadagi makoigi haibadi phone tarukliba subscriber adugi lekai dugi khara chatlaga leiba mang amagi manakta saba community hall ama leiri community hall adugi hek matai kachil amadana public toilet lei haiba public toilet ase tamnai amadi adwai ga koibada mi kaya amasu law khongbai makhol tai hai ahingi matamda hariba community hall leiriba sisu khulgi lambi mapa daga nati makoi gi community hall sariba mi sing aduna khudong chanaba haiduna mi gi lerak manungda sabani maramaduna harib lerak ase yam su songba kana su chana daba mafamni maramaduna mafam asta amtang lakbiraga amutang yengbiyo hairakpadegi yaifaba Romeo amadi khelen makoi mamannaba ahum do hauji hairakli mafam madu tamna lakli matamdu numidangi pung 13 muk tasilaklabani makoina mafam madu jorokpada pung 13 makhai 12 muk tasilaklabani makoi ahum do mathang camera paikatuna amadi makoi ki light sing do thangkatuna tasengna mak tamnabra haiduna makoi chatuna koyeng jingdre i community hall adugi koibada makoina video sing number loro matungda public toilet leiriba adomda lakko matamda hauji makoina leiriba community hall adugi jingada kariguma pot amana yamna kanna tharakpagum tong lawba ahoba makholama taki khonjal adu tabada makoi mamannaba ahum mado khangprek khangduna makoi mihun thawun chengkhat kiduna mathabak pairaga maha makoi ki masada sor kamchanjari maramdi makoi ki masado banglauna sagat khibunina humang anapi kanglei masidagidi makoi mamannaba ahum maduna karai dagi pairakpa nungnune aduga hojikpu pato karamna community hall asigi mapa asigi akoibada horiba uwa sing asigi mahai su taraklamgani haningai wai leti yam lamnai kamda horiba jatno asomda wakal khanna makoina jinga adugi haibadi community hall adubu khaliba jinga adugi akoibada asum koina yenglakpada karino amadi migi mawongsu manba karino makut masa musin muba amadi mamaido haipet non tharaga lerambadagi community hall adugi jingaromda phat mamaya do likhitki madu ubada kelena kaino hojikidudi asumna halakpada manaba ani aduna hai khangdi sasilo asumna haineraduna makoi ahum do public toilet leiriba adomda mu parap lakli
ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯕꯠ ꯁꯝꯂꯒ ꯆꯦꯟꯈꯤꯕꯒꯤ ꯃꯑꯣꯡꯗ ꯁꯍꯨꯝ ꯑꯁꯥꯕ ꯑꯃ ꯐꯪꯈꯤ꯫ ꯁꯍꯨꯝ ꯑꯗꯨ ꯐꯪꯕꯗ ꯈꯦꯂꯦꯟꯅ "ꯍꯣꯏ, ꯀꯅꯥꯅꯣ? ꯅꯪ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯊꯣꯛꯂꯛꯎꯅꯦ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗꯒꯤ ꯅꯪꯅ ꯂꯣꯜꯂꯤꯕꯗꯨꯕꯣ? ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ!" ꯑꯁꯣꯝꯅ ꯂꯥꯎꯔꯨꯕ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯍꯦꯛ ꯃꯃꯥꯡꯗꯨꯃꯛꯀꯗ ꯃꯨꯔꯤ ꯀꯔꯤꯅꯣꯝꯃ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯁꯤꯡꯗꯨ ꯅꯝꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯦꯜꯂꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯌꯥꯝꯅ ꯐꯥꯎꯕ ꯑꯃ ꯑꯣꯏꯈꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯀꯦꯃꯦꯔꯥꯗ ꯃꯃꯤꯃꯛ ꯇꯥꯗ꯭ꯔꯕꯁꯨ ꯃꯃꯤ ꯁꯥꯔꯃꯤ ꯍꯥꯏꯐꯦꯠ ꯇꯥꯔꯒ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯃꯗꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯈꯔꯗꯤ ꯎꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯆꯦꯅꯦꯜꯗꯣ ꯌꯥꯝꯅ ꯐꯥꯎꯕ ꯑꯃꯗꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯗꯨꯕꯨ ꯄꯥꯝꯅꯕ ꯍꯦꯟꯒꯠꯂꯛꯄ ꯑꯃꯗꯤ ꯚ꯭ꯌꯨ ꯌꯥꯝꯅ ꯐꯪꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯍꯦꯟꯅ ꯀꯤꯒꯠꯂꯛꯇꯕ ꯑꯃꯗꯤ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯊꯤꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯅꯤꯡꯕ ꯐꯥꯎꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯕꯒꯤ ꯋꯥꯔꯤ ꯑꯃꯗꯤ ꯀꯦꯃꯦꯔꯥꯗꯨꯗꯁꯨ ꯎꯈꯤꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯍꯦꯟꯅ ꯐꯥꯎꯒꯠꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯣ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯄ ꯃꯐꯝ ꯑꯃꯗ ꯆꯠꯀꯗꯧꯔꯤ꯫ ꯃꯐꯝ ꯑꯁꯤ ꯃꯤꯅ ꯌꯥꯝꯅ ꯍꯥꯏꯅꯕ ꯀꯅꯥꯅꯁꯨ ꯆꯠꯄ ꯉꯝꯈꯤꯗ꯭ꯔꯕ ꯈꯨꯜ ꯑꯃꯗꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯆꯤꯡꯈꯣꯡ ꯃꯅꯥꯛ ꯑꯣꯏꯅꯁꯨ ꯇꯧꯏ꯫ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯒ ꯃꯣꯡꯐꯝ ꯈꯔ ꯂꯩ꯫ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯂꯒ ꯌꯥꯝꯅ ꯐꯖꯔꯕ ꯌꯨꯝ ꯑꯃꯁꯨ ꯂꯩꯔꯤ꯫ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯅꯣꯡꯃ ꯑꯍꯤꯡ ꯂꯦꯛꯄ ꯉꯝꯕ ꯀꯅꯥꯅꯁꯨ ꯂꯩꯇꯦ꯫ ꯃꯁꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯐꯥꯎꯕꯅ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯗꯥꯏꯔꯦꯛ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯂꯩ꯫ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯅ ꯀꯣꯜ ꯑꯗꯣ ꯔꯦꯀꯣꯔꯠ ꯇꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯗꯨꯗ ꯊꯥꯒꯠꯇꯨꯅ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯏꯅꯕ ꯑꯃꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯐꯥꯎꯕꯅ ꯆꯪꯕ ꯉꯝꯗꯕ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯆꯪꯗꯨꯅ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯂꯨꯒꯗꯧꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯁꯨ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯀꯦꯃꯦꯔꯥ ꯅꯝꯗꯨꯅ ꯃꯣꯏꯅ ꯚꯤꯗꯤꯑꯣ ꯑꯗꯣ ꯅꯝꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯣ ꯍꯧꯖꯤꯛ ꯍꯥꯏꯅꯔꯤꯕ ꯌꯨꯝ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯃꯐꯝ ꯑꯗꯣ ꯄꯨꯡꯆꯤꯛ ꯆꯤꯛꯏ꯫ ꯈꯨꯜꯒꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯣꯏꯅ ꯇꯧꯏ꯫ ꯃꯈꯣꯏꯅ ꯌꯨꯝ ꯇꯥꯕ ꯃꯐꯝꯂꯣꯝꯗꯒꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯇꯥꯈꯤꯗ꯭ꯔꯦ꯫ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯃꯗꯤ ꯆꯤꯡꯌꯥ ꯇꯝꯌꯥ ꯑꯣꯏꯅ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯗ ꯐꯣꯟ ꯇꯧꯔꯛꯂꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯍꯪꯗꯨꯅ ꯑꯁꯨꯝ ꯆꯠꯄꯅ ꯍꯧꯖꯤꯛꯇꯤ ꯇꯋꯥꯔ ꯑꯃ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯇꯋꯥꯔ ꯑꯗꯨ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯃꯈꯥꯔꯣꯝ ꯄꯥꯡꯕ ꯃꯥꯏꯀꯩꯔꯣꯝꯗ ꯂꯝꯕꯤ ꯑꯃ ꯂꯩꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯆꯠꯂꯒ ꯆꯥꯎꯔꯕ ꯎꯁꯤꯡ ꯍꯧꯕ ꯄꯔꯦꯡ ꯊꯦꯡꯅꯒꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯝꯕꯜꯅ ꯏꯀꯣꯏ ꯀꯣꯏꯅ ꯈꯥꯖꯤꯟꯕ ꯃꯟꯊꯔꯕ ꯇꯦꯛꯊꯔꯕ ꯁꯝꯕꯜꯁꯤꯡꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯕ ꯃꯤꯒꯤ ꯃꯣꯡꯐꯝ ꯈꯔ ꯊꯦꯡꯅꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯣꯡꯐꯝ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯆꯠꯈ꯭ꯔꯒ ꯌꯨꯝ ꯑꯃꯁꯨ ꯊꯦꯡꯅꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗꯅꯤ ꯃꯣꯡꯐꯝ ꯑꯗꯨꯕꯨ ꯁꯦꯟꯅꯕ ꯃꯤꯑꯣꯏ ꯑꯗꯣ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ꯫ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯌꯨꯝ ꯑꯗꯨꯅꯤ ꯀꯅꯥꯅꯁꯨ ꯑꯍꯤꯡ ꯂꯦꯛꯄ ꯉꯝꯅꯗꯦ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯐꯣꯜ ꯇꯧꯔꯤꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯑꯁꯨꯝ ꯆꯠꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯣ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯃꯣꯡꯐꯝ ꯈꯔ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯎꯔꯦ꯫ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ꯫ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯃꯣꯡꯐꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯗꯨ ꯑꯣꯟ ꯇꯧꯗꯨꯅ ꯀꯣꯏꯅ ꯑꯁꯨꯝ ꯀꯥꯞꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯉꯥꯜꯂꯕ ꯇꯣꯔꯆꯂꯥꯏꯠꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯟꯅ ꯀꯥꯞꯇꯨꯅ ꯑꯀꯣꯏꯕꯗꯣ ꯅꯝꯁꯤꯜꯂꯤ꯫ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯐꯥꯎꯕꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯐꯣꯟ ꯑꯗꯣ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯃ ꯂꯩ ꯍꯥꯏꯔꯤꯕꯗꯨ ꯌꯦꯡꯉꯨꯅꯕ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯗ ꯐꯣꯜ ꯇꯧꯔꯛꯂꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯌꯨꯝ ꯑꯃ ꯂꯩꯔꯦ ꯃꯁꯤ ꯆꯨꯝꯗꯧꯔꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯐꯣꯜ ꯇꯧꯁꯤꯟꯕꯗꯗꯤ ꯃꯐꯝꯗꯣ ꯅꯦꯠꯋꯥꯛ ꯐꯪꯈꯤꯗ꯭ꯔꯦ꯫ ꯐꯪꯂꯒꯁꯨ ꯌꯥꯝꯅ ꯇꯞꯅ ꯐꯪꯕꯅ ꯇꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯦꯁꯦꯖ ꯑꯣꯏꯅ ꯈꯔ ꯍꯥꯏꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯉꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯌꯥꯝꯅ ꯁꯣꯡꯖꯜꯂꯤ꯫
ꯌꯨꯝ ꯑꯁꯤ ꯀꯥ ꯈꯔ ꯌꯥꯝꯕ ꯌꯨꯝ ꯑꯣꯏꯕ ꯖꯥꯠꯅꯤ ꯃꯊꯛ ꯃꯈꯥꯁꯨ ꯑꯣꯏ ꯌꯨꯝ ꯑꯁꯦ ꯄꯪꯆꯥꯎꯃꯛ ꯆꯥꯎꯗ꯭ꯔꯕꯁꯨ ꯆꯦꯛꯇꯛ ꯄꯤꯛꯇꯛ ꯃꯑꯣꯡ ꯌꯥꯝꯅ ꯇꯥꯔꯤ ꯌꯨꯝ ꯑꯗꯣ ꯃꯟꯗꯤ ꯌꯥꯝꯅ ꯃꯟꯊꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯗꯣꯂꯥꯟ ꯑꯃ ꯍꯥꯞꯂꯤꯕꯗꯨꯒꯤ ꯃꯇꯥꯏꯔꯣꯝꯗ ꯕꯦꯜꯀꯣꯅꯤ ꯑꯃꯁꯨ ꯂꯩꯔꯤ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯀꯣꯏꯅ ꯁꯨꯝ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯆꯪꯂꯛꯏ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯤ ꯂꯩꯅꯗꯕꯅ ꯎꯐꯨꯟ ꯌꯥꯝꯅ ꯊꯥꯡꯕ ꯑꯃꯗꯤ ꯃꯤꯔꯥꯡ ꯌꯥꯝꯅ ꯀꯥꯁꯜꯂꯤ ꯑꯗꯨꯒ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯨꯁꯨ ꯏꯁꯦ ꯁꯦꯒꯥꯏꯕ ꯏꯃꯟ ꯃꯟꯊꯕꯗꯧꯅ ꯇꯧꯔꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯣ ꯍꯦꯛ ꯆꯪꯂꯛꯄꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯒꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯀꯔꯤꯅꯣ ꯃꯤꯇꯧ ꯇꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯂꯩꯔꯤꯕ ꯑꯇꯦꯛ ꯑꯀꯥꯏꯁꯤꯡꯗꯣ ꯑꯁꯨꯝ ꯚꯤꯗꯤꯑꯣ ꯅꯝꯁꯤꯜꯂꯤ ꯑꯗꯨꯒ ꯋꯥꯁꯨ ꯀꯌꯥ ꯑꯃ ꯉꯥꯡꯂꯤ ꯃꯁꯤꯅ ꯇꯦꯕꯜ ꯑꯇꯦꯛꯄꯅꯤ ꯑꯗꯨꯒ ꯃꯁꯤꯅ ꯐꯤꯔꯣꯜ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯆꯪꯁꯜꯂꯛꯄ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯈꯔ ꯑꯣꯏꯔꯞꯅ ꯐꯤꯔꯣꯜ ꯈꯔ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕꯗꯣ ꯊꯦꯡꯅꯩ ꯃꯗꯣ ꯉꯍꯥꯟ ꯃꯈꯩ ꯃꯤꯅ ꯆꯪꯒꯗꯕ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯎꯐꯨꯜ ꯊꯥꯡꯖꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯆꯪꯂꯛꯂꯤꯕꯁꯤꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯈꯔ ꯑꯣꯏꯔꯞꯅ ꯂꯩꯕ ꯀꯥ ꯃꯆꯥ ꯑꯃ ꯃꯈꯣꯏꯅ ꯊꯣꯡ ꯍꯥꯡꯇꯣꯛꯂꯒ ꯆꯪꯂꯨꯔꯤꯕꯅꯤ ꯊꯣꯡ ꯑꯗꯣ ꯁꯣ ꯄꯥꯜꯂꯝꯗꯦ ꯄꯣꯅꯥꯁꯨ ꯄꯥꯜꯂꯝꯗꯦ ꯆꯨꯝꯅ ꯉꯥꯁꯤꯜꯂꯒ ꯊꯅꯝꯕ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯨꯕ ꯃꯇꯝꯗ ꯃꯤ ꯑꯃ ꯐꯝꯂꯒ ꯃꯅꯨꯡꯗ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡꯗ ꯀꯔꯤꯅꯣꯝꯃ ꯂꯩꯔꯝꯕꯗꯒꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯦꯃꯦꯔꯥ ꯅꯝꯗꯨꯅ ꯆꯪꯂꯤꯕ ꯈꯦꯂꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯤ ꯐꯝꯍꯧꯔꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯐꯕ ꯑꯃꯗꯤ ꯔꯣꯃꯤꯌꯣꯅ ꯀꯔꯤꯅꯣ ꯐꯝꯍꯧꯔꯤꯕꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯈꯦꯂꯦꯟꯅ ꯅꯨꯄꯤꯅꯤ ꯐꯝꯍꯧꯔꯤꯕꯗꯨ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯌꯣꯅ ꯑꯩ ꯌꯦꯡꯒꯦꯁꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯂꯨꯕꯗ ꯇꯁꯦꯡꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯕꯒꯤ ꯃꯑꯣꯡꯗ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯌꯣꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯈꯠꯇꯨꯅ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯕꯨ ꯌꯥꯏꯐꯕꯗꯤ ꯃꯗꯨ ꯊꯥꯖꯔꯝꯗꯦ ꯃꯁꯤꯗꯒꯤ ꯌꯥꯏꯐꯕꯅ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯑꯃꯨꯛ ꯍꯥꯡꯇꯣꯛꯂꯒ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗꯗꯤ ꯃꯗꯨ ꯐꯤꯔꯣꯜꯁꯤꯡ ꯄꯩꯗꯨꯅ ꯊꯝꯕ ꯑꯣꯏꯔꯝꯈꯤ ꯊꯣꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗꯗꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯣ ꯃꯅꯥꯛꯇ ꯂꯩꯕ ꯑꯇꯦꯛꯄ ꯐꯥꯜ ꯑꯃꯗ ꯐꯤꯔꯣꯜꯁꯤꯡ ꯑꯃ ꯌꯥꯟꯁꯤꯜꯂꯒ ꯊꯝꯕꯗꯒꯤ ꯃꯤ ꯑꯃꯅ ꯐꯝꯂꯒ ꯂꯩꯕ ꯃꯥꯟꯕ ꯑꯣꯏꯔꯝꯈꯤ ꯌꯥꯏꯐꯕꯅ ꯂꯣꯏꯔꯦꯍꯦ ꯁꯤꯒꯤꯗꯅꯤ ꯅꯣꯏꯅ ꯈꯪꯉꯤꯁꯦ ꯁꯦ ꯁꯤꯔꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯤ ꯑꯗꯣ ꯁꯠ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯖꯒꯥ ꯑꯃꯗ ꯁꯠ ꯂꯪꯁꯤꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯥꯏꯐꯕ ꯈꯦꯂꯦꯟ ꯑꯃꯗꯤ ꯔꯣꯃꯤꯌꯣ ꯀꯥꯔꯗꯨꯗ ꯀꯣꯏꯆꯪ ꯆꯪꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕꯁꯤ ꯅꯨꯄꯤꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯉꯥꯛꯇꯅꯤ ꯃꯗꯨ ꯎꯕꯗ ꯌꯥꯏꯐꯕꯅ ꯌꯨꯝꯁꯤꯕꯨ ꯃꯪ ꯑꯁꯤ ꯁꯦꯟꯅꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯌꯨꯝꯅꯤ ꯍꯥꯏꯗꯥꯏꯅꯦ ꯃꯥꯅ ꯂꯩꯔꯝꯕ ꯌꯨꯝꯅꯤ ꯍꯥꯏꯔꯒ ꯅꯠꯇꯦ ꯃꯥꯁꯤꯕꯨ ꯅꯨꯄꯤ ꯌꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯖꯥꯠꯂꯣ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯀꯔꯤꯅꯣ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯣꯃꯤꯌꯣ ꯌꯥꯏꯐꯕ ꯑꯃꯗꯤ ꯈꯦꯂꯦꯟ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯔꯤꯅꯣ ꯃꯊꯛꯂꯣꯝꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤꯕꯁꯤꯕꯣ ꯂꯥꯎ ꯀꯥꯈꯠꯂꯒ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯣ ꯄꯔꯞ ꯀꯥꯈꯠꯂꯛꯂꯤ ꯗꯣꯂꯥꯟ ꯑꯗꯨꯒꯤ ꯃꯊꯛ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯌꯣꯅ ꯀꯔꯤꯅꯣꯗ ꯍꯧꯖꯤꯛꯇ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤꯕꯗꯥꯏꯅꯦ ꯃꯤꯅ ꯅꯥꯍꯦꯕꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯃꯤꯅ ꯀꯞꯄꯒꯤꯔ ꯀꯔꯤꯅꯣꯝꯗꯤ ꯇꯥꯈꯤꯕꯅꯤ ꯌꯥꯏꯐꯕꯅꯁꯨ ꯍꯣꯏꯅꯦ ꯇꯥꯈꯤꯕꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯀꯅꯥ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎꯁꯤꯡ ꯑꯗꯣ ꯀ꯭ꯔꯣꯛ ꯂꯣꯟꯁꯤꯟꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯒꯤꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯍꯦ ꯀꯅꯥꯅꯣ ꯊꯣꯡ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯈꯥꯔꯣꯝꯗ ꯒꯨꯔꯨꯡ ꯀꯨꯝꯊꯔꯛꯏ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯀꯨꯝꯊꯔꯛꯄꯗꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯂꯣꯟꯁꯤꯜꯂꯝꯂꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ ꯑꯗꯨꯝꯅ ꯇꯥꯔꯛꯄꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯅꯕ ꯇꯧꯕꯗꯁꯨ ꯍꯥꯡꯗꯣꯛꯄ ꯉꯝꯂꯝꯗꯦ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯗꯣꯂꯥꯟ ꯃꯊꯛ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯞꯅ ꯀꯨꯝꯊꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯌꯥꯏꯐꯕ ꯈꯦꯂꯦꯟ ꯑꯃꯗꯤ ꯔꯣꯃꯤꯌꯣ ꯀꯥꯆꯤꯜ ꯑꯃꯗ ꯇꯥꯁꯤꯜꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯂꯥꯟ ꯃꯊꯛ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤꯕꯗꯣ ꯃꯈꯣꯡ ꯐꯥꯎꯕꯗꯤ ꯎꯔꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯌꯥꯏꯐꯕꯅ ꯃꯁꯤꯗ ꯀꯨꯝꯊꯔꯛꯂꯤꯕꯁꯤꯗꯤ ꯅꯨꯄꯤꯅꯤꯅꯦ ꯃꯥꯗꯤ ꯉꯁꯥꯏꯗꯒꯤ ꯀꯥꯏꯗ ꯂꯩꯔꯨꯔꯤꯕꯖꯥꯠꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯦꯂꯦꯟꯅ ꯍꯣꯏ ꯃꯁꯤ ꯚꯨꯠꯅꯤꯅꯦ ꯅꯨꯄꯤ ꯅꯠꯇꯦꯅꯦ ꯌꯦꯡꯗꯨꯃꯛ ꯌꯦꯡꯉꯨ
asumna makhoi na yengdingai matam aduta tamna kumtharakpana makhwang phawbudi uri nupi do jon lauba phijol lama setli madugi matungda nupi do asum kumtharakpana mangak phawbudi urakli aduga chap lepkhri matam marada Romeo yaifaba Kelen mangak phawbudi ure makut masaga asidi bora mini he butpu majadine puchiri musin muraga makut masaga isang sangi haibani kujinga sa ichau chawi haibani aduga masidi yongni mawunga matawdro adumna hainari haujikti mangak khak urambadagi mamai su yawna uri mamai ado pungang ngangselli pamit ado ilaw duna maya ado yamna thinasu pathabagi mawungta yamna kanna segairi madu ubada makhoi mamanaba humatudi oima haiduna atop jagada koichin cheli thongusu hangduknabagi damti yamna kana nomli matam maduta kumtharkliba aduna hey nuna thongdo phakaina ba honarabasu kemta kanaroi chilaw asumna harakada makhoi mamanaba humdo yengai aduga karino sigi butchiri uthopanida aikhoida kasi wangangini butnabu wangangbasi aidi ngasi nabu harma taine adumna Romeo na harakpada yaifabana langena tingo aikoi suni asumna harakpada tulandagi kumtharkliba aduna haima ana sida law haraga noina warisna leibadu kaigino noino namak chathuro ibima chabi gano aikhoidi nupa ngaktani na khani adumna harakpada Kelen yaifabada yengaga noi Romeo su yengaga noi kanda sida asumna Romeo na harakpada Kelen hoine yaifabasigi karan sidiba adumna ngarang ngai man haibi indi haiduna tulandagi kumtharkliba aduna phana tekoma leiribado makhoi ahongi manak tamna thomjilai mahagi makuna thengbanati mahaki sawumbamana langatlibani madudagi di makat manapa ahumdo sat pakthabadagi makhoina panbamakti palhauti gorong chensilaktona haujik mafam asta lao hairiba nupi adugi manak tamna chensili aduga kari tawjau ke haiduna hangi matam maduda nupi aduna nakhoi ahum sida kedau laklibano aduda yaifabana but thiba laklibani ibi ma but oirabro ibi ma gaina hoi ai si mafam asta lekliba se masing yamna jamlaba jani nakhoi gi napa do adagi napu do ardi aina halibani bai masidi pai pu ga chengthokla saini aduga ibi madi but oiraga adu yamna kiribdu kari ai si bu kidi haiba asum naram laga mahaki mangkado tholangwa laimai de kenthokri mardagi Romeo yaifaba amadi Kelen ho pa ba haram laga makhoi singase atopa kamarum da khudup thagna chensenki aduga thongodo lonsenki matam maru de Kelen na karinoi gi sagakta ye pisina haiduna yengchilubdadi haujiki nupi dugi makok to oiram lei masidegi makhoi karo da ke amuk chenthurakpada nupi ado phamlaga amuk leirami matam madu da nupi dugi mang adodi amuk yarom lei Kelen jaifaba amadi Romeo na iche madam aikoi yum masidegi chachakhrage akoi amohana lakchararoi aikoi yam lankhre I am really sorry adumna Kelen hairakpa aduta yaifaba amadi Romeo na su aikoi yam lankhre haiduna hai khuramu haiduna makoi pakthaduna khoirumli matam maduda nupi aduna yamna hauna noklaga nakoi ahum sidi phanabu nungai nakoi di aingondabu khoiramduna bu yamnaga haijirine adu weba taragadi nakoi aina haiba thabak ma torungadabani ngasi phawbada aina pamba thabak ase kana amatna tawbiyo haiba yadi adu nakoi ahumdi aina haiba ingidaba mali aina haiba illabadi nakoi loinamak thadok bigani natrabadi nakoi afaba amata oiroi hairi wafamadu tabada Romeo yaifaba amadi Kelena karino harisibo lai ningbabu taibang mi khuni thungan bangambro taibang mi khoi gi ningbu phawba lai thungan bangamdro kansida adumna hairabadu da nupi do khangchau sawlei mamitto musin khri mamaya do mai che khaiduna makhut masado krak kangchilli yengbada akiba saktam ma onthorokpadu da Kelena yani aikoi sodana adumna haiba thabak to sodina tawjagi che asumna hairabadu nupi aduna fare adumna nupa thungna khumgadabani adu weba taragadi nakoi aina hailadaru thabak ase pangthoknabagi da makan nakoi sem saro adumna nupi aduna hairakpada matau krabna sem sagadoribano furit takhalo haribra natragana khongau takhalo haribra haiduna hangi nupi aduna hauna noklaga nakoina training mong amada leiba yagani tagudabu nakoi mafam mastal laka matamda
ꯃꯣꯡꯐꯝ ꯃꯥꯏꯕ ꯑꯃ ꯂꯩꯍꯧꯔꯤꯕꯗꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅꯁꯨ ꯍꯣꯏ ꯎꯖꯔꯛꯏ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯣꯡꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯩ ꯑꯀꯪꯕ ꯍꯧꯕ ꯃꯣꯡꯐꯝ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯃꯗꯨꯗ ꯅꯈꯣꯏꯅ ꯇꯧꯈꯥꯏꯔꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯅꯈꯣꯏꯅ ꯍꯧꯖꯤꯛꯃꯛ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯣ ꯅꯈꯣꯏꯅ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯐꯨꯝꯈꯤꯒꯗꯕꯅꯤ꯫ ꯑꯉꯥꯡ ꯑꯗꯨ ꯂꯩꯕꯅ ꯑꯩ ꯂꯩꯔꯝ ꯂꯦꯡꯖꯧꯕ ꯉꯝꯗꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯌꯥ ꯂꯝꯕꯥ ꯑꯣꯏꯗꯨꯅ ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯋꯥꯅ ꯆꯥꯛꯅ ꯈꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯐꯨꯝꯈꯤꯒꯗꯕꯅꯤ꯫ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯌꯣꯅ ꯑꯉꯥꯡ ꯑꯗꯨ ꯅꯪꯒꯤ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯔꯣꯃꯤꯌꯣꯒꯤ ꯉꯛꯁꯝ ꯄꯥꯏꯗꯨꯅ ꯉꯪꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯉꯥꯡ ꯑꯗꯣ ꯑꯩꯒ ꯃꯔꯤ ꯁꯨꯡꯂꯩ ꯂꯩꯅꯗꯦ꯫ ꯔꯣꯃꯤꯌꯣꯅ ꯌꯥꯅꯤ 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 ꯁꯨꯝ ꯍꯪꯖꯕꯅꯤ ꯏꯃꯥ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯌꯥꯏꯐꯕꯅ ꯇꯧꯔꯤꯁꯤ ꯅꯨꯄꯥꯅꯕꯨ ꯀꯞꯇꯅꯒꯁꯨ ꯇꯧꯔꯤ꯫ ꯔꯣꯃꯤꯌꯣꯅ ꯁꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯌꯥꯏꯐꯕꯒꯤ ꯃꯅꯪꯒꯟꯗ ꯈꯨꯄꯥꯛꯇꯨꯅ ꯊꯥꯈꯤ꯫ ꯌꯥꯏꯐꯕ ꯁꯣꯔ ꯊꯤꯡꯒꯠꯇꯨꯅ ꯈꯦꯂꯦꯟꯗ ꯑꯩꯁ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯤ꯫ ꯈꯦꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯥꯏꯐꯕꯗ ꯌꯦꯡꯉꯤ꯫ ꯌꯥꯏꯐꯕ ꯈꯦꯂꯦꯟꯅ ꯅꯣꯛꯀꯦ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯃꯨꯛ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯈꯪꯗꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ꯫ ꯃꯇꯝꯗꯣ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯀꯨꯝꯍꯩ ꯍꯔꯥꯎ ꯇꯧꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯦꯃꯧꯗꯨꯅ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯗꯨ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ꯫ ꯃꯃꯥꯟꯅꯕꯤ ꯃꯈꯩꯗꯤ ꯂꯣꯏꯅꯃꯛ ꯀꯨꯝꯍꯩ ꯑꯗꯨ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯟꯅ ꯆꯠꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯥꯗꯤ ꯅꯛꯅꯩ ꯍꯥꯏꯗꯨꯅ ꯈꯔꯁꯨ ꯂꯥꯏꯊꯣꯛꯂꯨꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯂꯒ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯀꯨꯝꯍꯩ ꯇꯧꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯥꯔꯛꯄ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯀꯨꯝꯍꯩ ꯍꯔꯥꯎ ꯇꯧꯕꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯒ ꯂꯥꯡꯕꯅꯤꯅ ꯊꯣꯏꯅꯗꯤ ꯀꯤꯔꯨꯗꯕꯅꯤꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯉꯝꯊꯈꯤꯕ ꯆꯤꯡꯂꯝꯕꯤ ꯑꯗꯨꯗ ꯑꯉꯥꯡꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯤꯗꯤ ꯑꯉꯥꯡꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯨꯝꯊꯔꯛꯄꯗ ꯃꯍꯥꯛꯇꯣ ꯊꯔꯣ ꯑꯣꯟꯊꯕꯗꯒꯤ ꯍꯥꯏꯕꯗꯤ ꯃꯝꯕꯅꯤꯅ ꯑꯣꯟꯊꯕꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯐꯥꯏꯒꯟꯗꯁꯨ ꯃꯆꯤꯟ ꯇꯨꯝꯕ ꯇꯤꯡꯈꯪꯅ ꯊꯤꯟꯈꯤꯕꯗꯒꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯏ ꯊꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯥꯗꯨꯅ ꯀꯥꯈꯠꯂꯛꯂꯤ꯫ ꯇꯁꯦꯡꯅ ꯃꯌꯨꯝ ꯑꯗꯣ ꯑꯉꯥꯡ ꯑꯣꯏꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯛꯂꯝꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯨꯝꯍꯩ ꯇꯧꯔꯤꯕ ꯑꯗꯣꯝꯗ ꯆꯠꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯌꯨꯝꯗ ꯍꯜꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯄ ꯑꯗꯨꯗ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯎꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯣ ꯄꯝꯂꯒ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗꯁꯨ ꯏ ꯀꯌꯥ ꯑꯃ ꯍꯩꯊꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯆꯦꯟꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯁꯦ ꯍꯧꯖꯤꯛ ꯅꯪꯅ ꯄꯣꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣ ꯑꯉꯥꯡ ꯑꯁꯤꯗꯤ ꯃꯁꯤꯒꯤ ꯀꯣꯝ ꯑꯁꯤꯗ ꯇꯥꯔꯝꯕꯗꯒꯤ ꯑꯩꯅ ꯈꯨꯜꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯊꯥꯖꯔꯝꯗꯦ꯫ ꯄꯥꯎ ꯑꯗꯣ ꯃꯊꯪ ꯁꯟꯗꯣꯛꯈꯤꯕꯗꯒꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯡ ꯇꯥꯟꯅꯔꯛꯂꯤ꯫ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥ ꯃꯃꯥ ꯇꯥꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯣ ꯈꯨꯜꯒꯤ ꯀꯨꯝꯍꯩ ꯇꯧꯔꯤꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯂꯝꯄꯥꯛ ꯑꯗꯨ ꯌꯧꯔꯨꯕꯗ ꯃꯌꯥꯝꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯂꯩꯁꯥꯅ ꯑꯉꯥꯡ ꯄꯣꯛꯂꯤꯕ ꯋꯥ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯅꯔꯛꯄꯗ ꯅꯠꯇꯅ ꯀꯨꯝꯍꯩ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯍꯥꯛꯅ ꯅꯔꯛ ꯃꯣꯡꯁꯣꯡꯗ ꯑꯉꯥꯡ ꯄꯣꯛꯂꯨꯔꯤꯕ ꯍꯥꯏꯗꯨꯅ ꯂꯥꯎꯁꯤꯟꯅꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯦ ꯑꯩꯒꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯕꯁꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯏ ꯇꯩꯔꯤꯕ ꯑꯃꯗꯤ ꯑꯉꯥꯡ ꯑꯗꯣ ꯍꯧꯖꯤꯛꯇ ꯄꯣꯛꯄ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯀꯅꯥꯅꯁꯨ ꯊꯥꯖꯅꯕꯤꯈꯤꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯆꯩꯕ ꯉꯥꯡꯕ ꯑꯃꯗꯤ ꯇꯧꯔꯛꯄ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯕ ꯎꯇꯨꯞ ꯑꯃꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯄꯥꯟꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯌꯣꯝꯁꯜꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯗꯨꯅ ꯐꯨꯕꯗꯒꯤ ꯅꯨꯄꯤ ꯑꯗꯣ ꯁꯤꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯒ ꯄꯝꯃꯤꯟꯅꯔꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯁꯥ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨꯃꯛꯇ ꯁꯤꯔꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯄꯣꯛꯄ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒ ꯄꯨꯟꯅ ꯃꯍꯥꯛꯄꯨ ꯀꯨꯐꯥꯡ ꯆꯟꯗꯨꯅ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯐꯨꯝꯕ ꯃꯣꯡꯐꯝ ꯑꯗꯨꯗ ꯐꯨꯝꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯦꯟꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯀꯥ ꯍꯦꯟꯅ ꯇꯝꯅꯕ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯑꯃ ꯇꯧꯕꯗꯒꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯩꯕ ꯉꯝꯅꯔꯛꯇꯕꯗꯒꯤ ꯆꯠꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯣꯝꯅ ꯔꯣꯃꯤꯌꯣ, ꯌꯥꯏꯐꯕ ꯑꯃꯗꯤ ꯈꯦꯂꯦꯟ ꯃꯈꯣꯏ ꯑꯍꯨꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯔꯒ ꯁꯨꯠ ꯀꯞꯂꯤ꯫
Romeo yaifaba amadi Karen mamai non taduna tarambadigi nupi aduna kablakpa aduta yingkhalakpadadi nupi aduna kallingai gi haibadi mahangna thawai merel oidringai gi saktam maduda kaptunu leirami tasengna nupi ado yengbado onthona changkhon khri tangongneraba mamai aduta koiraungnerba misna adutagi sintharakpa pirang adu urubada Romeo maya kaduna yengli yaifabana Romeo gi sayengda kuninga thilli ya Romeo na yaifabada yenga ili matam aduta Karen nuklaga hei nangi nupi upa yadabi torok tobro ase but ni ne but maya tawri bani ne adumna hairakpaduta nupi aduna nongkhalaklaga nakoi aigi tengse amukta pangbiu haiduna mukoi ahumda haijirakli matam aduta Romeo na paalo re kaino ha kada leba mongkhom ne khunna goro goro khotoke matam aduta yaifaba Karen noklaga to chingleba kana khunna kholadi phajarani maduda nagadurisi leba kunati na khunni ne bondhu matam aduta Romeo na era adugibo se sigi uba akaiba machesina era tawraga loire Romeo gi bring chungu matawra nupi aduna chalo hai aduna yagadro migi chingleba kangraba ngahi tagina chahi chamaki mayagi mamangdal phungkraba migi kakak rawa famdubu nangi chaitekuna kolage heta phagadro Romeo tumina leplaga lei yaifaba amadi Karen nokphet makoina yingdaraga nokmindari matamar Romeo na adu kaidaw haino yana hogai hairi bro natragana akoibu yumda halaga JCB lowso hairi bro matamar da nupi aduna Romeo gi manaka changsalaglaga sidagi chalaga tu asta leiriba kasida khujukulai khara leibani aduna tawgadabani adumna hairakpa aduta yaifaba amadi Kelena ado karirumta hangene mafam masida maipa maibi mayam su laamena hai aduga miyui kaya amasu ahing lepolaklamena hai makoidu leibang ngamdana chakkhina hai adu maiba maibi singnu su nangina ting pangbiramdabra adumna hairubada nupi aduna maiba maibi palakpaduda yamna sauki aina khwaidagi sauningba sa nakoigi maiba maibi haibiduni makoina mafam masda laklibado aigi mating pangnaba lakpanati aibu makoigi minai orenabadamakta makoina aibu saranabagidamagta laklibani maduda aina sauduna makoi singdo pairaga langkhibani haiduna hairakpada yaifabana pa adunidana pairaga langne haiba nati somgi madam sibu kayang kanba janone adumna hairakpada nupi adu chongsilakuna yaifababu mangaksam lakuna kolaga lakuna langkhibada mana kada leiriba utek watek sing aduki marakta grong launa tasali matam adutta phalangdai jalamba thumuk amasu makoka taraktuna thomi matam aduta yaifabana kaline masi mung madra kaline but oibai waramare adumna hairakpada Kelena sokro tawkhoba buta karemna khoba adumna hairakpa aduta yaifabana hoi nangsu thokatori ngasai Romeo do mangsam pa nikhibadagi masu ngawdana nupi asi butne haiba kawkhradana ha nang nuai nang gitara namuk la tawni adumna hainari ngai Romeo na thangnabda leiriba kage thongado hangtokre aduduga khujukhlai berchan amadi yopanga chingpa puthurakli aduga ai sa nang si pairo ai Kelen nang si pairo baba na hagu pangamroidro se singapigi laukse asom na hairaga naromgi samdu para singkapada baba ye maha papi haraga hogulai matam aduda Kelena palo hai angka gadi adumana mi singkaladi bo asiba bo hogulani adumana hainaribadu nupi adun uri nupi aduna nakhoi ahumse pura mamungamani aibu kiruna kochen singara hairaga aingonda waina hopsa leire adumna hairakpada Kelena ibe mari ehenoti soire madam di ngasai aham tholokpada leiba saktam madu mane leiti kada aidagi tano rana yaifabana Kelenge mo aduta bahna pare bechan to lai mai bang long thai Kelen khangpek khangduna woima haiduna Romeo du chongkhatuna napi mara Romeo na chathoi masidi khangaliba adumna hairakpada nupi aduna chalo tawgadaba thaba khutimak ai mathang hairakki nakoina mofamado tawthokluro adumna hairakpada Kelen yaifaba amadi Romeo yum arudagi thoke tawbada thongdo hangba amuk jarakli matamar Romeo na yaifaba amadi Kelenda ai thungsi lok thambagi mantaduda ngasigi nupi sidagi hanglaklabadi aikoisu nupi phawadi am kanarakani nupi do chango gai tor changhalaga ko akoina sofa phama leithorina mantar do ong mantra thigang kangrabadi di thongdo mathada gam lojang garni adi hangtokpodung yaroi nupi do bachao chile di akoina phara
ꯐꯖꯩꯍꯦ ꯔꯣꯃꯤꯌꯣ ꯏꯕꯣ ꯅꯪ ꯑꯪꯀꯁꯤ ꯅꯨꯄꯤ ꯐꯥꯕ ꯄꯨꯟꯕ ꯅꯇꯨ ꯑꯣꯏꯕꯤ ꯋꯥꯈꯜꯗ ꯈꯜ ꯂꯩꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯕꯨꯠ ꯑꯁꯤꯗꯐꯥꯎꯗ ꯍꯣꯞ ꯆꯥꯁꯤꯜꯂꯨꯔꯦꯗꯅ ꯅꯪ ꯍꯣꯏ ꯕꯨꯠꯅꯦ ꯍꯥꯏꯒꯤ ꯃꯁꯛ ꯌꯥꯝ ꯐꯖꯩꯅꯦꯁꯦ ꯃꯁꯤꯅꯒ ꯕꯨꯠ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯌꯨꯝꯗꯒ ꯍꯜꯂꯔꯣꯏꯗꯕꯅꯤ ꯃꯐꯝꯁꯤ ꯆꯤꯛꯁꯨ ꯆꯤꯛꯏ ꯑꯩꯗꯤ ꯑꯗꯨꯝ ꯂꯩꯍꯧꯔꯗꯧꯅꯤ ꯂꯩꯍꯧꯔꯣ ꯃꯐꯝ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯅꯦ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯗꯧꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯃꯐꯝꯗꯣ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯂꯩ ꯑꯀꯪꯕ ꯍꯧꯕ ꯖꯒꯥ ꯍꯥꯏꯕꯁꯤꯗ ꯃꯈꯣꯏꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ ꯑꯁꯨꯝ ꯊꯤꯔꯛꯄꯅ ꯃꯈꯣꯏꯅ ꯂꯩ ꯑꯀꯪꯕ ꯁꯂꯨꯞ ꯑꯃ ꯍꯧꯔꯤꯕꯗꯣ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯁꯤꯡ ꯑꯗꯣ ꯌꯣꯄꯥꯛ ꯑꯗꯨꯅ ꯑꯃꯗꯤ ꯕꯦꯖꯥꯟꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯅ ꯒꯣꯔꯣ ꯁꯦꯡꯗꯣꯛꯂꯒ ꯃꯐꯝ ꯑꯗꯨꯕꯨ ꯇꯧꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯇꯣꯡꯇꯛ ꯇꯧꯅ ꯂꯩꯔꯝꯂꯤꯕ ꯁꯣꯡꯖꯜꯂꯤꯕ ꯃꯐꯝ ꯑꯗꯣ ꯃꯈꯣꯏꯅ ꯇꯧꯈꯥꯏꯔꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯕ ꯍꯧꯔꯛꯂꯤ ꯔꯣꯃꯤꯌꯣ ꯌꯥꯏꯐꯕ ꯑꯃꯗꯤ ꯀꯦꯂꯦꯟ ꯃꯈꯣꯏ ꯀꯤꯕꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯃꯈꯣꯏꯅ ꯄꯥꯏꯕ ꯂꯥꯏꯠꯁꯤꯡꯗꯣ ꯃꯈꯣꯏꯗꯗꯤ ꯑꯣꯟꯁꯤꯜꯂꯤꯕꯁꯦ ꯑꯃꯈꯛꯇꯅꯤ ꯑꯗꯨꯒ ꯑꯇꯩꯒꯤ ꯂꯥꯏꯠꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯣꯏꯅꯃꯛ ꯑꯣꯟꯊꯣꯛꯂꯒ ꯊꯝꯃꯤ ꯑꯇꯣꯞꯄ ꯖꯒꯥꯁꯤꯡꯗ ꯄꯨꯡꯈꯥꯟ ꯉꯥꯜꯍꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯑꯔꯥꯞꯄꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯆꯪꯂꯨꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛꯇ ꯂꯦꯞꯂꯒ ꯌꯦꯡꯉꯛꯂꯤ ꯌꯥꯏꯐꯕ ꯀꯦꯂꯦꯟ ꯑꯃꯗꯤ ꯔꯣꯃꯤꯌꯣꯅ ꯏꯀꯣꯏ ꯀꯣꯏꯅ ꯌꯦꯡꯉꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯊꯥꯞꯇꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯦꯞꯂꯒ ꯃꯁꯝ ꯑꯗꯨꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯍꯥꯏꯊꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯅꯨꯄꯤꯁꯤ ꯑꯥꯗ CCTVꯒꯤ ꯇꯥꯏꯞꯇ ꯈꯤꯜꯂꯒ ꯂꯩꯔꯦꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯊꯕꯛꯁꯤ ꯌꯦꯡꯁꯤꯜꯂꯤꯕ ꯑꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯥꯗꯧꯔꯤ ꯂꯥꯏꯁꯤꯡꯁꯤꯁꯨꯕ ꯅꯝꯗꯅ ꯑꯩꯈꯣꯏꯕꯨ ꯊꯕꯛ ꯁꯨꯍꯜꯂꯤ ꯃꯣꯏꯅ ꯑꯣꯏꯅ ꯈꯣꯠꯇꯣꯛꯑꯒ ꯄꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯌꯥꯕꯗꯨꯕꯨ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯍꯥꯏꯔꯒ ꯂꯩꯌꯦꯕ ꯍꯣꯏ ꯀꯗꯥ ꯂꯥꯏꯅꯕꯨ ꯄꯣꯠ ꯆꯩ ꯄꯥꯏ ꯌꯥꯏꯔꯣ ꯂꯩꯕꯥꯛꯁꯤ ꯀꯃꯥꯏꯅ ꯌꯣꯠꯁꯤ ꯄꯥꯏꯔ ꯇꯧꯗꯣꯔꯤ ꯃꯣꯏꯗꯤ ꯅꯨꯡꯁꯤꯠꯅꯦ ꯃꯣꯏꯗꯤ ꯑꯗꯨꯝ ꯇꯧꯕꯗ ꯄꯥꯏꯕ ꯃꯇꯝꯗꯅ ꯃꯣꯏꯗꯤ ꯐ꯭ꯔꯤ ꯆꯠꯀꯗꯧꯔꯤꯕ ꯁꯤ ꯃꯂꯪ ꯇꯔꯪ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕ ꯈꯪꯕ꯭ꯔꯥ ꯍꯦꯔꯥ ꯌꯥꯏꯐꯕ ꯑꯩꯈꯣꯏꯕꯨ ꯄꯥꯏꯗꯅ ꯂꯪꯕꯗꯤ ꯌꯥꯔꯒ ꯁꯤꯒꯨꯝꯕ ꯌꯣꯠ ꯄꯥꯏꯔ ꯇꯧꯕꯗꯤ ꯀꯩꯗꯧꯕ ꯌꯥꯎꯔꯣꯏꯗꯣꯏꯅꯣ ꯂꯩꯁꯥꯕꯤꯅꯤ ꯊꯕꯛ ꯁꯨꯕꯗ ꯈꯨꯠ ꯍꯥꯏꯒꯠꯈꯤꯅꯤ ꯁꯤꯅꯤꯅꯦ ꯀꯩ ꯀꯥꯟꯗꯕꯗ ꯑꯍꯨꯝꯗꯣ ꯉꯥꯡꯅ ꯇꯧꯕꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯒꯣꯛ ꯂꯥꯎꯕ ꯎꯄꯥꯛ ꯑꯃ ꯊꯦꯡꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯎꯄꯥꯛ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯃꯗꯤ ꯃꯅꯤꯡ ꯃꯃꯥꯡ ꯑꯗꯤ ꯑꯁꯥꯡꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯣꯏꯅꯃꯛ ꯂꯩꯕꯥꯛ ꯇꯧꯊꯣꯛꯇꯨꯅ ꯈꯣꯀꯠꯂꯕ ꯃꯇꯨꯡꯗ ꯃꯈꯨꯝ ꯍꯥꯡꯗꯣꯛꯁꯤ ꯍꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯀꯦ ꯇꯧꯔꯤ ꯃꯗꯨꯗ ꯀꯦꯂꯦꯟꯅ ꯉꯥꯏꯈꯣꯅꯦ ꯐꯛꯈꯤꯅꯨꯅꯦ ꯀꯔꯤ ꯇꯧꯔꯦ ꯁꯦꯅꯦ ꯀꯩꯅꯣ ꯂꯨꯄꯥꯟꯁꯦ ꯀꯩꯗꯧ ꯍꯥꯏꯅꯣ ꯅꯆꯤꯟꯗꯨ ꯈꯨꯝꯃꯣ ꯏꯕꯨꯡꯉꯣ ꯂꯩꯔꯝꯒꯗꯧꯔꯤꯁꯦ ꯌꯦꯟ ꯊꯣꯡꯕ ꯑꯣꯛ ꯊꯣꯡꯕ ꯍꯨꯏ ꯊꯣꯡꯕ ꯅꯠꯇꯦ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯀꯦꯂꯦꯟꯁꯤ ꯊꯥꯏꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯌꯥꯝ ꯇꯧꯔꯛꯄ꯭ꯔꯥ ꯀꯩꯅꯣ ꯌꯥꯝ ꯈꯪꯉꯝꯃꯤꯅꯦ ꯑꯧ ꯇꯧꯔꯛꯑꯦ ꯅꯣꯏ ꯅꯄꯥꯗꯨꯁꯨꯅꯦ ꯑꯩꯅ ꯇꯧꯊꯣꯛꯄꯤꯔꯝꯕꯅꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅ ꯇꯧꯍꯤꯗꯤ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃꯨꯛ ꯁꯥꯡ ꯀꯥꯔꯟ ꯑꯃꯨꯛ ꯇꯧꯕ ꯁꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨꯅ ꯎꯄꯥꯛ ꯑꯗꯣ ꯐꯒꯠꯂꯤ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯝꯂꯤꯕꯁꯤ ꯁꯔꯨ ꯁꯔꯥꯡ ꯑꯣꯜꯂꯕ ꯑꯉꯥꯡ ꯑꯃꯒ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯒꯅꯤ ꯅꯨꯄꯤ ꯑꯃꯒ ꯑꯉꯥꯡ ꯑꯃꯒꯤ ꯁꯔꯨ ꯁꯔꯥꯡꯁꯤꯡꯗꯨ ꯎꯕꯗ ꯃꯈꯣꯏꯗꯤ ꯑꯃꯨꯛꯇꯣꯏꯕ ꯀꯂꯥꯛ ꯅꯤꯄ ꯃꯈꯩ ꯀꯤꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯝꯕꯗꯣ ꯀꯥ ꯍꯦꯟꯖꯜꯂꯛꯈꯤ ꯑꯗꯨꯒ ꯑꯉꯥꯡ ꯑꯃ ꯀꯞꯄꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯐꯠ ꯄꯊꯛꯀ ꯌꯦꯡꯈꯠꯂꯒ ꯀꯨ ꯃꯔꯨꯗꯒꯤ ꯀꯥꯈꯠꯂꯛꯇꯨꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯗꯗꯤ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏ ꯇꯧꯈꯥꯏꯕ ꯂꯣꯏꯔꯦ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯎꯔꯤꯕꯗꯨ ꯇꯥꯕꯗ ꯔꯣꯃꯤꯌꯣꯅ ꯀꯦꯂꯦꯟꯒꯤ ꯂꯨꯈꯝꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯑꯗꯨꯒ ꯑꯗꯨꯝ ꯀꯧꯂꯤꯗꯨ ꯀꯩꯒꯤꯅꯣ ꯑꯉꯥꯡꯀ ꯂꯧꯊꯣꯛꯂꯒ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯐꯨꯝꯈꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯗꯤ ꯂꯧꯈꯠꯂꯣꯗꯅ ꯅꯪꯗꯤ ꯀꯩꯗꯧꯕ ꯌꯥꯔꯦꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃꯃꯝ ꯂꯧꯈꯠꯅꯁꯤ ꯑꯩꯅꯅꯦ ꯃꯁꯦ ꯁꯤ ꯁꯔꯨ ꯁꯨꯝ ꯄꯥꯏꯈꯠꯂꯒꯦ ꯃꯇꯝ ꯑꯗꯨ ꯌꯥꯏꯐꯕꯅ ꯑꯗꯨꯗꯤ ꯑꯩꯅ ꯁꯤ ꯄꯥꯏꯈꯠꯂꯒꯦ ꯔꯣꯃꯤꯌꯣ ꯃꯀꯣꯛꯇꯣ ꯄꯥꯏꯔꯧꯅꯦ ꯍꯣꯏ ꯃꯀꯣꯛ ꯄꯥꯏꯔꯧ ꯀꯥꯏꯅ ꯆꯩꯇꯦꯛꯁꯤꯅ ꯀꯣꯠꯂꯒꯔ ꯀꯩꯅꯣꯃ ꯌꯥꯔꯣꯏꯁꯦ ꯊꯣꯛꯂꯛ ꯇꯧꯔꯣꯅꯨ ꯑꯁꯨꯝꯅ ꯑꯍꯨꯝꯗꯣ ꯀꯤꯅ ꯁꯔꯨ ꯁꯔꯥꯡꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯖꯒꯥ ꯀꯗꯥꯏꯗ ꯐꯨꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯛꯄꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯕ ꯁꯍꯨꯝ ꯑꯃ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯁꯍꯨꯝ ꯑꯃꯅ ꯑꯃꯨꯛ ꯊꯣꯝꯈꯤꯗꯨꯅ ꯁꯣꯔ ꯂꯥꯛꯇꯨꯅ ꯅꯔꯛ ꯃꯣꯡꯁꯣꯛ ꯑꯗꯨꯗ ꯄꯥꯏꯁꯤꯟꯈꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯃꯌꯥ ꯀꯥꯊꯣꯛꯂꯒ ꯍꯧꯖꯤꯛ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯪ ꯑꯣꯏꯔꯝꯃꯗꯤ ꯐꯈ꯭ꯔꯅꯤꯗ ꯍꯥꯏꯗꯨꯅꯁꯨ ꯃꯈꯣꯏ ꯍꯥꯏꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯀꯣꯝ ꯑꯃ ꯇꯧꯗꯨꯅ ꯃꯗꯨꯗ ꯑꯣꯏꯅ ꯀꯣꯝ ꯑꯗꯨꯗ ꯖꯨꯔꯣ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯁꯔꯨ ꯁꯔꯥꯡꯅꯤꯗꯣ ꯂꯣꯏꯅꯃꯛ ꯍꯥꯞꯆꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯐꯨꯝꯖꯤꯟꯅꯕ ꯇꯧꯔꯛꯄꯗ ꯀꯦꯂꯦꯟꯒꯤ ꯃꯅꯥꯀꯣꯡꯗ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯃꯁꯤꯡ ꯋꯥꯠꯂꯤ ꯅꯈꯣꯏꯅ ꯃꯁꯤꯡ ꯑꯗꯣ ꯁꯨꯅꯅꯕ ꯂꯧꯊꯣꯛꯂꯒ ꯐꯨꯝꯖꯤꯟꯈꯣ ꯍꯥꯏꯔꯛꯄꯗꯒꯤ ꯀꯦꯂꯦꯟꯅ ꯌꯥꯏꯐꯕ ꯑꯃꯗꯤ ꯔꯣꯃꯤꯌꯣꯗ ꯃꯃꯤꯠ ꯑꯗꯣ ꯏꯂꯪ ꯂꯪꯅ ꯄꯥꯡꯂꯒ ꯃꯁꯥꯗꯣ ꯔꯣꯕꯣꯠꯀꯨꯝꯅ ꯃꯊꯦꯛ ꯊꯦꯛꯇꯨꯅ ꯃꯈꯣꯏꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ
ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯁꯣꯏꯔꯦ ꯅꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯧꯔꯛꯂꯤꯕ ꯁꯔꯨ ꯁꯔꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯔꯨ ꯁꯔꯥꯡ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯤ ꯅꯈꯣꯏꯅ ꯂꯧꯊꯣꯛꯄꯗ ꯁꯦꯡꯗ꯭ꯔꯕꯗꯤ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯣꯏ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯈꯤꯂꯦꯟ ꯀꯦꯠ ꯑꯃꯨꯛ ꯇꯥꯔꯛꯇꯨꯅ ꯁꯦ ꯐꯨꯝꯖꯤꯜ ꯈꯣꯠꯆꯜꯂꯨꯔꯦ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯌꯣ ꯑꯃꯗꯤ ꯌꯥꯏꯐꯕꯅ ꯑꯩ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯤꯅ ꯗꯤꯛꯁ ꯍꯥꯞꯆꯜꯂꯒ ꯐꯤꯂꯝ ꯊꯥꯕꯗꯣ ꯉꯥꯏꯔꯦꯅꯦ ꯑꯩ ꯅꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇꯨ ꯁꯣꯏꯔꯦ ꯀꯥꯏ ꯌꯥꯗ꯭ꯔꯣ ꯃꯥꯏ ꯃꯑꯣꯡꯗꯣ ꯔꯣꯃꯤꯌꯣꯅ ꯌꯥꯏꯐꯕ ꯀꯔꯦꯝꯅꯒꯅꯨ ꯊꯕꯛꯁꯦ ꯄ꯭ꯔꯞ ꯇꯧꯅꯒꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯈꯤꯅꯕ ꯇꯧꯁꯤ ꯂꯥꯛꯑꯣꯁꯤ ꯋꯥꯠꯂꯤ ꯍꯥꯏꯗꯦꯅꯦ ꯃꯨꯟꯅ ꯌꯦꯡꯉꯨꯔꯁꯤ ꯂꯥꯛꯑꯣ ꯑꯁꯣꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯃꯨꯛ ꯂꯥꯛꯃꯤꯟꯅꯔꯦ ꯈꯤꯂꯦꯟꯅ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯌꯣꯅ ꯅꯪ ꯍꯧꯖꯤꯛ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯆꯪꯕ ꯃꯥꯜꯂꯤ ꯅꯪꯅ ꯑꯩꯈꯣꯏꯗ ꯅꯣꯏꯅ ꯂꯧꯊꯣꯛꯏꯕ ꯁꯔꯨ ꯁꯔꯥꯡꯗꯣ ꯃꯁꯤꯡ ꯋꯥꯠꯂꯦꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯤꯕꯁꯤꯅꯤ ꯂꯥꯛꯑꯣꯁꯦ ꯂꯧꯊꯣꯛꯁꯤ ꯂꯥꯛꯑꯣꯁꯦ ꯑꯁꯣꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏꯅ ꯁꯔꯨ ꯁꯔꯥꯡꯗꯣ ꯃꯇꯦꯛ ꯃꯔꯥꯡ ꯑꯀꯨꯞꯄꯕ ꯖꯥꯠꯇꯨꯉꯩ ꯂꯣꯏꯅꯃꯛ ꯂꯧꯊꯣꯛꯂꯦ ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯁꯔꯨ ꯃꯥꯟꯕꯁꯤꯡ ꯂꯣꯏꯅ ꯈꯟꯗꯣꯛꯂꯒ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯈꯤꯂꯦꯟꯗ ꯁꯤ ꯁꯨꯔꯕ꯭ꯔꯣ ꯈꯤꯂꯦꯟꯅ ꯀꯔꯤꯅꯣ ꯀꯩꯅꯣ ꯁꯨꯔꯕꯩꯕꯣ ꯅꯪ ꯍꯧꯖꯤꯛꯇ ꯃꯁꯤꯡ ꯋꯥꯠꯂꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯩ ꯅꯕꯥꯅꯤ ꯀꯔꯟ ꯇꯥꯕꯕꯨꯅꯦ ꯅꯕꯥꯅꯤ ꯌꯥꯎꯅ ꯐꯨꯝꯒꯅꯤ ꯉꯁꯤ ꯀꯩꯅꯣ ꯃꯁꯤꯅ ꯑꯃꯨꯛ ꯑꯩ ꯅꯪꯅ ꯍꯧꯖꯤꯛꯇ ꯃꯁꯤꯡ ꯋꯥꯠꯂꯤꯅ ꯍꯥꯏꯈꯤꯗꯥꯏꯅꯦ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯣ ꯅꯉꯣꯟꯗ ꯆꯪꯍꯜꯂꯣ ꯁꯨꯔꯕ ꯍꯪꯉꯨꯁꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯤꯂꯦꯟꯅ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯅꯕꯥꯅꯤꯁꯨ ꯌꯥꯎꯅ ꯐꯨꯝꯒꯤꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯉꯩ ꯌꯥꯏꯐꯕꯅ ꯍꯣꯏ ꯅꯕꯥꯅꯤ ꯉꯥꯡꯅꯔ ꯂꯩꯒꯅꯨ ꯑꯩꯅ ꯍꯥꯏꯁꯦ ꯇꯧ ꯅꯈꯣꯏꯅ ꯄꯨꯔꯛꯂꯤꯕꯗꯣ ꯃꯁꯤꯡ ꯁꯨꯔꯦ ꯑꯗꯨꯒ ꯑꯁꯥꯡꯕ ꯃꯀꯛ ꯑꯃ ꯌꯥꯎꯔꯤꯗꯣ ꯃꯗꯨ ꯑꯩꯒꯤ ꯈꯨꯕꯤꯅꯤ ꯃꯗꯨꯗꯤ ꯍꯨꯟꯇꯣꯛꯑꯝꯃꯣ ꯑꯩꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯨꯟꯖꯤꯜꯂꯝꯃꯣ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯌꯥꯏꯐꯕꯅ ꯍꯪꯉꯨꯃꯤ ꯑꯝꯇ ꯈꯤꯂꯦꯟ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯗꯤ ꯔꯣꯃꯤꯌꯣꯅ ꯅꯪꯒꯤ ꯇꯟꯅ ꯑꯃꯨꯛ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛ ꯃꯊꯪꯗ ꯔꯣꯃꯤꯌꯣ ꯑꯩꯗꯤ ꯇꯜꯂꯤꯌꯦ ꯇꯜꯂꯁꯨ ꯀꯥꯟꯅꯔꯣꯏ ꯆꯪꯉꯛꯈꯤꯗꯣꯏꯅꯤ ꯌꯥꯏꯐꯕꯅ ꯀꯩꯅꯣ ꯅꯕꯥꯅꯤꯅ ꯍꯥꯏꯅꯩꯗꯨꯕꯣ ꯑꯣ ꯅꯪꯅ ꯄꯥꯏꯔꯤꯕ ꯑꯁꯥꯡꯕ ꯁꯔꯨꯗꯣ ꯍꯨꯟꯖꯤꯜꯂꯝꯃꯣꯌꯦ ꯀꯅꯥꯅ ꯅꯪꯅꯅꯤ ꯀꯩꯅꯣ ꯑꯩꯅ ꯍꯣꯏ ꯃꯤ ꯁꯦ ꯍꯨꯟꯖꯤꯜꯂꯝꯃꯣꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯎꯄꯥꯛ ꯆꯜꯂꯤꯕ ꯀꯨ ꯑꯗꯨꯗ ꯂꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯁꯔꯨ ꯁꯔꯥꯡꯁꯤꯡꯗꯣ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯐꯨꯝꯅꯅꯕꯒꯤ ꯇꯧꯔꯤꯕ ꯑꯗꯨꯗ ꯈꯥꯞꯆꯤꯟꯗꯨꯅ ꯐꯨꯝꯖꯤꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯁꯤꯠꯂꯝꯕ ꯑꯀꯟꯕ ꯅꯨꯡꯁꯤꯠꯁꯤꯡ ꯑꯃꯗꯤ ꯑꯉꯥꯡ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯣ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯀꯨꯐꯥꯡ ꯆꯜꯂꯤꯕ ꯐꯛꯀꯥꯏꯈꯤꯕ ꯎꯄꯥꯛꯇꯣ ꯑꯃꯨꯛ ꯈꯣꯝꯖꯤꯟꯗꯨꯅ ꯂꯩꯕꯥꯛ ꯈꯣꯠꯆꯤꯜꯂꯝꯃꯤ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯄꯔꯞ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯊꯕꯛ ꯂꯣꯏꯔꯦ ꯍꯟꯈꯤꯕ ꯌꯥꯔꯗ꯭ꯔꯣ ꯑꯗꯨꯝꯅ ꯂꯥꯎꯔꯨꯕ ꯑꯗꯨꯗ ꯌꯥꯏꯐꯕ ꯑꯃꯗꯤ ꯈꯤꯂꯦꯟꯅ ꯔꯣꯃꯤꯌꯣ ꯀꯅꯥꯗꯣ ꯅꯪꯅ ꯂꯥꯎꯔꯤꯗꯨꯕꯣ ꯉꯁꯥꯏ ꯅꯨꯄꯤꯗꯨꯗꯅꯤ ꯀꯩꯅꯣ ꯀꯔꯥꯏ ꯅꯨꯄꯤꯗꯨꯗꯤ ꯌꯨꯝꯁꯤ ꯂꯩꯈꯤꯕꯅꯤ ꯃꯥꯏ ꯊꯣꯛꯆꯔꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯌꯥꯏꯐꯕ ꯑꯃꯗꯤ ꯈꯤꯂꯦꯟ ꯋꯥꯏꯃ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯟꯗꯨꯅ ꯄꯥꯛꯊꯗꯨꯅ ꯈꯥꯡꯉꯤ ꯔꯣꯃꯤꯌꯣꯅ ꯍꯩ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯐꯕꯅ ꯅꯨꯄꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯇꯨꯡꯗ ꯂꯩꯔꯦꯅꯦ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯌꯣꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯨꯕꯗ ꯅꯨꯄꯤ ꯑꯗꯣ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯃꯤ ꯔꯣꯃꯤꯌꯣꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯣꯡꯊꯣꯛꯂꯒ ꯌꯥꯏꯐꯕ ꯑꯃꯗꯤ ꯈꯤꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯣꯏꯔꯦ ꯇꯧꯗꯨꯅ ꯂꯥꯎꯔꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯧꯒꯠꯂꯣ ꯍꯧꯖꯤꯛꯀꯤ ꯅꯈꯣꯏꯒꯤ ꯃꯊꯧ ꯂꯣꯏꯔꯤ ꯅꯈꯣꯏ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯍꯨꯝ ꯃꯐꯝ ꯑꯁꯤꯗ ꯑꯔꯥꯛ ꯑꯈꯪꯅꯗꯨꯅ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯀꯦꯃꯦꯔꯥꯁꯤꯡꯗꯣ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯈꯤꯅꯕ ꯇꯧꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯅꯈꯣꯏ ꯑꯍꯨꯝꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯂꯥꯟꯕ ꯉꯝꯗ꯭ꯔꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯌꯦꯛ ꯑꯁꯦ ꯂꯥꯜꯍꯟꯕꯤꯔꯤ ꯃꯁꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯊꯥꯒꯠꯂꯛꯂꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯉꯛꯄ ꯀꯤꯗꯨꯅ ꯌꯦꯡꯂꯛꯇꯦ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯌꯣ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯇꯁꯦꯡꯅ ꯍꯧꯖꯤꯛꯇꯤ ꯏꯁꯣꯔꯒꯤ ꯁꯛꯇꯝ ꯂꯧꯔꯕꯅꯤꯅ ꯐꯤꯉꯧ ꯁꯦꯠꯈ꯭ꯔꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯤꯡꯊꯤꯖꯔꯕ ꯁꯛꯇꯝ ꯑꯗꯨꯗ ꯐꯤꯉꯧ ꯁꯦꯠꯈꯤꯕꯗꯨꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯉꯥꯜ ꯅꯥꯏꯅ ꯐꯖꯈ꯭ꯔꯤ ꯔꯣꯃꯤꯌꯣꯗꯤ ꯇꯁꯦꯡꯅ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯕꯅꯤ ꯔꯣꯃꯤꯌꯣꯅ ꯑꯗꯣ ꯑꯩ ꯅꯪ ꯂꯥꯏ ꯑꯣꯏꯔꯕꯅꯤꯅ ꯕꯣꯔ ꯑꯃꯇꯪ ꯅꯤꯖꯍꯧꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩ ꯈꯪꯉꯦ ꯅꯪꯅ ꯅꯤꯗꯣꯏꯗꯣ ꯃꯇꯨꯡ ꯆꯥꯗꯕ ꯅꯤꯔꯛꯀꯅꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯏꯐꯕ ꯑꯃꯗꯤ ꯈꯤꯂꯦꯟ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯎꯔꯤ ꯑꯗꯨꯒ ꯔꯣꯃꯤꯌꯣꯗ ꯌꯦꯡꯁꯤꯟꯗꯨꯅ ꯅꯣꯛꯂꯤ ꯅꯪꯒꯤꯁꯤ ꯑꯩꯁꯨ ꯌꯥꯎꯅ ꯏꯜꯂꯒꯦ ꯀꯥꯏꯅ ꯍꯥꯏꯅꯤꯡꯉꯤꯔꯕ ꯅꯠꯇꯦꯍꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯐꯔꯦ ꯅꯣꯏ ꯉꯥꯡꯍꯧꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯍꯧꯒꯗꯕꯅꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯈꯤꯕꯅ ꯍꯥꯜꯂꯕꯗꯤ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯤ ꯃꯌꯥꯝꯅ ꯅꯣꯏ ꯍꯥꯠꯂꯒ ꯃꯔꯥꯏ ꯁꯤꯖꯔꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤ
ꯃꯁꯤꯗꯒꯤꯗꯤ ꯌꯨꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯟꯊꯔꯛꯈꯤ ꯄꯤꯔꯥꯡ ꯀꯥꯡꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯤꯁꯤꯡꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯤ ꯔꯣꯃꯤꯌꯣ ꯑꯃꯗꯤ ꯌꯥꯏꯐꯕ ꯑꯃꯗꯤ ꯈꯦꯂꯦꯟ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯉꯁꯥꯏ ꯃꯈꯩꯗꯤ ꯊꯣꯏꯅꯕꯨ ꯀꯤꯔꯨꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯗ ꯃꯁꯥ ꯖꯤꯡ ꯀꯥꯕ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯁꯣꯛꯊꯕ ꯀꯔꯤꯅꯣꯃ ꯇꯧꯁꯤꯜꯂꯛꯄꯗꯒꯤ ꯃꯈꯣꯏꯁꯤꯡꯗꯣ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯃꯅꯤ ꯉꯁꯥꯏ ꯃꯈꯩ ꯑꯩꯈꯣꯏꯕꯨ ꯀꯤꯗꯕꯗꯨꯗꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯤꯒꯗꯕꯒꯤ ꯁꯔꯨꯛ ꯑꯗꯣ ꯐꯥꯖꯤꯟꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯑꯩ ꯌꯥꯝꯅ ꯀꯤꯔꯛꯂꯤ ꯆꯠꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯒꯨꯗ꯭ꯔꯨꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯈꯤ ꯑꯁꯣꯝꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯆꯦꯟꯊꯣꯔꯛꯄꯗꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯥꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯃꯌꯨꯝ ꯌꯧꯅꯕ ꯊꯧꯔꯛꯈꯤ ꯃꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯀꯧꯊꯣꯛꯂꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯇꯨꯅ ꯀꯔꯤ ꯇꯧꯔꯕꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯏꯃꯨꯡ ꯆꯪꯉꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯣꯡꯉꯥꯟꯒꯗꯕ ꯄꯨꯡ 4 ꯈꯛ ꯇꯥꯗ ꯉꯥꯏꯔꯤ ꯅꯣꯡꯉꯥꯟꯒꯗꯕꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯅꯠꯇꯦ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯀꯧꯊꯣꯔꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯗꯨꯝꯅ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯉꯁꯤ ꯑꯍꯤꯡ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜꯁꯤꯡꯅ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕꯔꯥ ꯚꯤꯗꯤꯑꯣꯒ ꯅꯝꯍꯧꯔꯕꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏꯗꯨꯅ ꯚꯤꯗꯤꯑꯣ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯚꯤꯗꯤꯑꯣꯗꯤ ꯅꯝꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯕꯗꯁꯨ ꯃꯃꯤ ꯇꯥꯒꯗꯕ ꯅꯠꯇꯦ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯑꯉꯛꯄꯅꯤ ꯄꯨꯟꯁꯤꯗ ꯑꯗꯨꯛ ꯌꯥꯝꯅ ꯉꯛꯄ ꯊꯕꯛ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯃꯥꯏꯕ ꯀꯌా ꯀꯧꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯏꯁꯣꯔꯒꯤ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯇꯣꯛꯂꯣ ꯇꯧꯕꯇꯕꯨ ꯅꯈꯣꯏꯅ ꯃꯤꯒꯤ ꯃꯪ ꯇꯧꯔꯨꯔꯕꯅꯤꯅ ꯅꯈꯣꯏ ꯁꯦꯡꯗꯣꯛꯇꯕꯗꯤ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛ ꯃꯩ ꯊꯥꯗꯣꯛꯈꯤ ꯑꯗꯨꯒ ꯑꯅꯧꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯤꯡꯗꯨꯅ ꯃꯈꯣꯏꯕꯨ ꯃꯄꯥꯟꯗ ꯏꯔꯨꯖꯊꯣꯛꯍꯜꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯨꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛ ꯏꯁꯤꯡꯅ ꯈꯤꯛꯇꯨꯅ ꯁꯦꯡꯗꯣꯛꯈꯤ ꯀꯦꯃꯦꯔꯥ ꯑꯃꯗꯤ ꯒꯥꯔꯤꯗꯨꯁꯨ ꯌꯥꯎꯅ ꯁꯦꯡꯗꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯃꯇꯨꯡꯗ ꯕꯨꯠꯄ꯭ꯔꯦꯠ ꯇꯤꯃꯨ ꯂꯩꯃꯨ ꯁꯔꯣꯏ ꯉꯔꯣꯏ ꯃꯌꯥꯝ ꯑꯃ ꯏꯟꯅꯔꯛꯂꯤ ꯃꯁꯤꯁꯨ ꯂꯩꯈꯥꯏ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯍꯟꯐꯝꯗ ꯍꯜꯍꯟꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯕꯨ ꯐꯖꯅ ꯅꯤꯡꯊꯤꯅ ꯐꯝꯍꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯗꯨꯅ ꯂꯥꯏꯒꯤꯗꯃꯛꯇ ꯂꯩꯈꯥꯏ ꯇꯧꯗꯨꯅ ꯑꯌꯨꯛꯀꯤ ꯄꯨꯡ 11 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯔꯣꯃꯤꯌꯣ ꯌꯥꯏꯐꯕ ꯑꯃꯗꯤ ꯈꯦꯂꯦꯟ ꯃꯈꯣꯏꯁꯤꯡ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯐꯥꯎꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯅꯝꯈꯤꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯕ ꯌꯧꯅꯕꯒꯤ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯅꯝꯈꯤꯕ ꯀꯦꯃꯦꯔꯥ ꯑꯗꯨ ꯌꯦꯡꯂꯤ ꯑꯗꯨꯒ ꯃꯐꯝꯁꯤꯡ ꯑꯗꯨꯗꯁꯨ ꯃꯈꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯈꯤꯕꯅꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯪꯂꯛꯄ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯈꯤꯕ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯅꯝꯈꯤꯕꯅꯤ ꯑꯗꯨꯗꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏ ꯀꯤꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯗꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨꯃꯛ ꯅꯝꯈꯤꯗ꯭ꯔꯕꯅꯤ ꯃꯗꯨꯒ ꯃꯈꯣꯏꯅ ꯎꯍꯧꯕꯁꯤ ꯇꯨꯂꯥꯟ ꯃꯊꯛ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯨꯝꯊꯔꯛꯑꯦ ꯍꯥꯏꯗꯨꯅ ꯅꯝꯕ ꯃꯇꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯑꯉꯧꯕ ꯑꯃ ꯀꯨꯝꯊꯔꯛꯈꯤꯕꯗꯣ ꯎꯈꯤ ꯑꯗꯨꯗꯒꯤ ꯀꯦꯃꯦꯔꯥꯗꯣ ꯑꯗꯨꯃꯛ ꯑꯣꯐ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯈꯤ ꯑꯃꯗꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯃꯪ ꯀꯣꯠꯂꯒ ꯑꯉꯥꯡ ꯑꯃ ꯂꯧꯊꯣꯛꯂꯒ ꯐꯨꯝꯈꯤꯕ ꯑꯗꯨꯃꯗꯤ ꯃꯈꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯤ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯛꯏ ꯅꯨꯄꯤ ꯑꯗꯨ ꯑꯁꯨꯝꯅ ꯁꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯒ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯏ ꯍꯥꯏꯗꯨꯅ ꯑꯗꯨꯗ ꯑꯣꯏꯅ ꯋꯥꯔꯤ ꯑꯗꯣ ꯁꯝꯖꯤꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯃꯈꯣꯏꯅ ꯆꯠꯂꯒ ꯂꯥꯏꯇꯤꯡꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕꯒꯤ ꯊꯕꯛ ꯑꯗꯣ ꯇꯧꯈꯤꯗ꯭ꯔꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯃꯈꯣꯏꯒꯤ ꯕ꯭ꯂꯣꯛ ꯅꯝꯕ ꯑꯃꯗꯤ ꯀꯦꯝ ꯇꯧꯗꯨꯅ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯂꯩꯕꯅꯆꯤꯡꯕꯒꯤ ꯊꯕꯛꯇ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯣ ꯑꯍꯤꯡ ꯑꯃ ꯑꯔꯥꯛ ꯑꯈꯪꯅꯕ ꯑꯋꯥꯕ ꯈꯔ ꯅꯪꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯃꯈꯥ ꯇꯥꯅ ꯇꯧꯈꯤꯗ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯌꯨꯇ꯭ꯌꯨꯕꯀꯤ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ